ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯇꯧꯕ ꯁ꯭ꯄꯤꯔꯒ ꯍꯌꯦꯡꯒꯤꯁꯤ ꯂꯣꯏꯅ ꯆꯦꯜꯂꯨ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯑꯒ ꯐꯤꯖꯤꯀꯦꯜ ꯃꯦꯗꯤꯀꯦꯜ ꯉꯝꯃꯒ ꯂꯣꯏ ꯊꯣꯛꯄ ꯑꯣꯏꯁꯅꯨ ꯑꯗꯨ ꯅꯣꯏꯅꯁꯨ ꯀꯟꯅ ꯍꯥꯏꯗꯤ ꯄꯥꯡꯒꯜ ꯌꯥꯎꯅ ꯍꯌꯦꯡꯒꯤꯁꯤ ꯐꯖꯅ ꯆꯦꯜꯂꯨ ꯀꯟꯊꯤꯅꯈꯩ ꯍꯌꯦꯡꯅ ꯑꯔꯣꯏꯕꯅꯤ ꯅꯍꯥꯟꯈꯩ ꯆꯦꯜꯂꯛꯏꯁꯦ ꯑꯩ ꯉꯁꯤꯁꯤꯅ ꯑꯔꯣꯏꯕꯅꯤ ꯈꯜꯂꯒ ꯐꯖꯅ ꯆꯦꯜꯂꯨ ꯑꯗꯨꯒ ꯍꯌꯦꯡ ꯗꯣꯀꯨꯃꯦꯟꯒꯨꯝꯕꯁꯦ ꯌꯥꯝ ꯋꯥꯒꯟꯕꯅꯦꯕ ꯗꯣꯀꯨꯃꯦꯟꯒꯤꯁꯦ ꯍꯥꯟꯅ ꯍꯥꯏꯔꯝꯃꯒꯦꯕ ꯗꯣꯀꯨꯃꯦꯟꯁꯤ ꯃꯣꯏꯅ ꯄꯤꯔꯤꯕ ꯍꯥꯏꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯗ ꯄꯤꯔꯤꯕ ꯗꯣꯀꯨꯃꯦꯟ ꯃꯌꯥꯝꯁꯤꯡꯁꯦ ꯖꯦꯔꯣꯛꯁ ꯂꯣꯏ ꯄꯥꯏꯔꯣ ꯑꯗꯨꯒ ꯐꯣꯇꯣꯗꯤ 14 ꯄꯨꯑꯣꯕ ꯐꯣꯇꯣꯁꯤꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯗꯨꯝ ꯆꯪꯉꯛꯄꯅꯦꯕ ꯅꯣꯏ ꯍꯌꯦꯡ ꯈꯜꯂꯛꯑꯗꯤ ꯀꯔꯤ ꯑꯥꯎꯠꯄꯥꯁ ꯃꯣꯏꯒꯤ ꯑꯥꯎꯠꯄꯥꯁ ꯊꯣꯛꯄꯒꯤ ꯑꯦꯟꯇ꯭ꯔꯤ ꯇꯧꯕꯒꯤ ꯀꯥꯔꯠ ꯑꯃ ꯁꯥꯅꯤ ꯑꯗꯣ ꯐꯣꯇꯣ ꯑꯗꯨꯝ ꯆꯪꯕꯅꯦ ꯐꯣꯇꯣꯁꯤꯗꯤ 10ꯗꯪ ꯄꯨꯔ ꯅꯣꯏ ꯍꯌꯦꯡ ꯑꯋꯥꯕ ꯑꯣꯏꯅꯤ ꯑꯃꯨꯛ ꯑꯗꯨꯒꯤ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯍꯦꯛꯇ ꯃꯤꯒꯤ ꯁꯤꯐꯥꯏ ꯀꯦꯝꯁꯤꯅ ꯍꯦꯛꯇ ꯊꯣꯛꯀꯦꯁꯨ ꯌꯥꯗꯕꯅꯦꯕ ꯐꯝꯗꯨꯗꯒꯤ ꯑꯗꯨꯝ ꯐꯝꯃ ꯂꯩꯗꯣꯏꯅꯤ ꯑꯗꯨꯅ ꯖꯦꯔꯣꯛꯁ ꯑꯃꯃꯝ ꯐꯖꯅ ꯄꯥꯏꯔꯣ ꯐꯣꯇꯣꯗꯤ 14 ꯄꯨ ꯑꯗꯨꯃ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯐꯣꯇꯣꯗ ꯆꯞ ꯃꯥꯟꯅꯕ ꯑꯣꯏꯗꯣꯏꯔꯣ ꯐꯣꯇꯣ ꯆꯞ ꯃꯥꯟꯅꯕ ꯑꯣꯏꯍꯜꯂꯣ ꯄꯥꯁꯄꯣꯔꯠꯇ ꯄꯥꯁꯄꯣꯔꯠꯇ ꯑꯗꯨꯝ ꯈꯔ ꯂꯥꯏꯠ ꯑꯣꯏꯅ ꯅꯣꯏꯅ ꯈꯔ ꯐꯖꯔꯦ ꯈꯟꯕ ꯈꯔ ꯂꯥꯏꯠ ꯑꯣꯏꯕꯗꯨ ꯄꯨꯕꯤꯌꯨ ꯃꯣꯏꯅ ꯐꯣꯇꯣ ꯈꯤꯇꯪ ꯁꯦꯡꯗꯕꯗꯨꯅ ꯁꯦꯡꯗꯅ ꯌꯥꯝ ꯍꯥꯏꯒꯅꯦꯕ ꯑꯗꯨꯗꯨꯒ ꯅꯣꯏꯅ ꯍꯌꯦꯡꯒꯤꯗꯤ ꯇꯣꯛꯈ꯭ꯔꯣ ꯉꯁꯤꯒꯤꯁꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯤ ꯅꯣꯏꯅ ꯍꯥꯔꯠ ꯑꯣꯏꯅꯗꯤ ꯁꯤꯟꯕꯤꯗꯕꯤ ꯑꯗꯨꯝ ꯂꯝꯖꯦꯟꯁꯤ ꯆꯦꯟꯗꯤ ꯆꯦꯜꯂꯣꯕ ꯑꯗꯨꯝ ꯇꯞꯂꯤ ꯇꯞꯂꯤ ꯆꯦꯜꯂꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯤ ꯇꯨꯝꯃꯝꯗꯥꯏꯗ ꯍꯥꯏꯗꯤ ꯏꯂꯦꯛꯇ꯭ꯔꯥꯜꯗꯣ ꯑꯗꯨ ꯂꯤꯇꯔ ꯑꯃꯒꯨꯝꯕꯗ ꯈꯔ ꯍꯥꯏꯗꯤ ꯊꯤꯠꯂꯒ ꯅꯨꯃꯤꯗꯥꯡꯗꯣ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯝꯗꯥꯏꯗ ꯍꯥꯏꯗꯤ ꯑꯃꯨꯛꯇꯗ ꯐꯕꯠ ꯊꯥꯁꯟꯕ ꯅꯠꯇꯕ ꯈꯔ ꯊꯛꯑꯒ ꯁꯨꯝ ꯅꯪ ꯏꯅꯔꯖꯤꯗꯣ ꯔꯤꯀꯣꯕꯔꯤ ꯇꯧꯔꯒ ꯍꯌꯦꯡ ꯐꯖꯅ ꯆꯦꯟ ꯉꯝꯅꯕꯅꯦꯕ ꯑꯗꯨ ꯅꯨꯃꯤꯗꯥꯡꯗꯨꯝꯗꯤ ꯅꯣꯏ ꯇꯨꯝꯕꯕꯨꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯨꯝꯅꯕꯗꯤ ꯍꯣꯠꯅꯔꯣ ꯅꯨꯃꯤꯗꯥꯡ ꯇꯨꯝꯍꯧꯕꯁꯦ ꯅꯣꯏ ꯑꯌꯨꯛꯇꯒꯤ ꯉꯟꯇꯥꯗꯤ ꯆꯠꯅꯒꯦ ꯍꯥꯏꯔꯛꯑꯅꯦꯕ ꯅꯣꯏ ꯊꯦꯡꯅꯁꯨ ꯆꯠꯂꯨꯅꯕ ꯑꯗꯨꯝ ꯄꯨꯡ 3, 4 ꯁ꯭ꯋꯥꯏꯗꯒꯤ ꯑꯥꯗ ꯌꯧꯅꯕ ꯇꯧꯔꯝꯃꯤ ꯍꯌꯦꯡ ꯇꯝꯄꯥꯛꯅꯤꯅ ꯑꯗꯨꯝ ꯌꯥꯝꯗ꯭ꯔꯗ ꯃꯤꯗꯤ ꯊꯣꯝꯖꯤꯜꯂꯛꯑꯅꯦꯕ ꯑꯗꯨꯅ ꯅꯣꯏꯅ ꯈꯔꯁꯨ ꯑꯍꯤꯡꯁꯦ ꯇꯨꯝꯅꯕꯗꯤ ꯇꯧꯔꯣ ꯇꯨꯝꯗ꯭ꯔꯗꯤ ꯅꯣꯏꯗ ꯋꯥꯒꯅꯦꯕ ꯍꯥꯏꯗꯤ ꯀ꯭ꯌꯨ ꯃꯔꯛꯇꯣ ꯂꯦꯞꯅꯕ ꯏꯟꯅꯕꯗꯅꯦ ꯑꯗꯨꯝ ꯄꯥꯡꯒꯟꯁꯤ ꯋꯥꯠꯁꯜꯂꯛꯄꯅꯦꯕ ꯏꯁꯥ ꯑꯗꯨꯝ ꯏꯊꯟꯇ ꯋꯥꯠꯁꯜꯂꯛꯄꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤꯗꯨꯃ ꯇꯧꯕꯤꯔꯣ ꯑꯗꯣ ꯅꯣꯏꯅ ꯍꯌꯦꯡ ꯍꯧꯒꯠꯂꯛꯄꯗꯗꯤ ꯂꯐꯣꯏꯒ ꯀꯔꯤ ꯌꯦꯔꯨꯝꯒꯒꯨꯝꯕꯗꯤ ꯑꯃꯃꯝꯗꯤ ꯆꯥꯍꯟꯅꯤꯡꯕ ꯍꯥꯏꯗꯤ ꯂꯐꯣꯏꯁꯤꯗꯤ ꯌꯥꯝ ꯀꯨꯏ ꯏꯅꯔꯖꯤ ꯑꯣꯏꯕꯅꯦꯕ ꯑꯗꯨꯅ ꯌꯥꯝꯅꯁꯨ ꯆꯥꯁꯤꯜꯂꯨꯅꯨꯗ ꯂꯐꯣꯏꯗꯣ ꯄꯨꯛ ꯂꯨꯝꯃꯒ ꯑꯃꯨꯛ ꯕꯦꯔꯥ ꯀꯥꯟꯅꯤ ꯑꯗꯨ ꯇꯧꯔꯣ ꯆꯦꯟꯗ꯭ꯔꯤꯉꯩꯒꯤ ꯍꯌꯦꯡ ꯐꯖꯅꯅꯤꯀꯣ ꯑꯗꯨꯒ ꯅꯣꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯂꯥꯏꯠ ꯑꯣꯏꯕ ꯁꯨꯝ ꯐꯣꯟꯒꯨꯝꯕꯒꯤ ꯃꯉꯥꯟ ꯌꯥꯝ ꯑꯣꯏꯕꯗꯨꯗꯤ ꯌꯦꯡꯉꯨꯅꯣꯕ ꯍꯌꯦꯡ ꯃꯦꯗꯤꯀꯦꯜꯗ ꯍꯧꯖꯤꯛꯀꯤ ꯃꯣꯏꯅ ꯑꯔꯥꯞꯄ ꯕꯣꯛꯁꯇ ꯊꯝꯃ ꯌꯦꯡꯍꯟꯕꯗꯣ ꯑꯥꯏ ꯁꯥꯏꯠꯀꯤ ꯍꯥꯏꯗꯤ ꯑꯗꯨꯗꯨ ꯀꯩꯗꯧꯒꯟꯕꯅꯦꯕ ꯍꯥꯏꯗꯤ ꯑꯉꯥꯡꯗꯨꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯌꯦꯡꯉꯨꯅꯕ ꯐꯣꯟꯒꯨꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯉꯥꯟꯁꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯅꯤꯀꯣ ꯅꯣꯏꯅ ꯇꯧꯒꯗꯕꯁꯦ ꯍꯌꯦꯡꯒꯤ ꯆꯦꯟꯕꯒꯤ ꯔꯦꯗꯤꯁꯤ ꯉꯁꯤꯗꯤ ꯍꯧꯔꯕ ꯑꯗꯨ ꯍꯣꯔꯦൻ ꯆꯦꯟꯗꯕꯗꯤ ꯇꯧꯔꯨꯅꯨ ꯈꯔ ꯇꯞꯂꯤ ꯇꯞꯂꯤ ꯆꯦꯜꯂꯒ ꯑꯗꯨꯝ ꯅꯁꯥꯗꯣ ꯑꯦꯛꯇꯤꯞꯇ ꯂꯩꯍꯜꯂꯣ ꯑꯗꯣ ꯑꯍꯤꯡꯁꯤꯃ ꯌꯥꯔꯤꯈꯩ ꯐꯣꯟ ꯄꯥꯏꯗꯕꯤ ꯉꯟꯅ ꯇꯨꯝꯅꯕ ꯇꯧꯔꯣ ꯅꯣꯏ ꯇꯨꯝꯕꯕꯨꯗꯤ ꯍꯥꯏꯗꯤ ꯁꯨꯝ ꯂꯥꯡꯇꯛꯅꯔꯅꯦꯕ ꯇꯧꯕꯅꯦꯕ ꯇꯨꯝꯕ ꯌꯥꯗꯕꯅꯦꯕ ꯑꯗꯨ ꯉꯟꯇꯥꯗꯁꯨ ꯆꯠꯂꯨꯔꯅꯣ ꯉꯟꯇꯥ ꯆꯠꯄꯩꯁꯤ ꯅꯣꯏꯅ ꯉꯟꯅ ꯆꯠꯂꯅꯤ ꯏꯟꯅꯔꯒ ꯑꯗꯨꯝ ꯂꯩꯔꯨꯗꯣꯏꯅꯦꯕ ꯀꯧꯁꯜꯂꯛꯀꯗꯕ ꯅꯠꯇꯦꯕ ꯃꯣꯏꯅ ꯑꯗꯨ ꯁꯔꯨꯛ ꯁꯤꯗꯁꯨ ꯂꯩꯔꯦ ꯀꯩꯅꯣ ꯑꯗꯨꯝ ꯒꯥꯔꯤꯅ ꯊꯧꯈꯤꯕ ꯑꯗꯨꯝ ꯌꯧꯒꯗꯕ ꯑꯗꯣ ꯄꯨꯡ 5 ꯍꯥꯏꯁꯦ 5ꯗꯣ ꯇꯥꯕꯒ ꯊꯥꯖꯟꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ 5ꯁꯤ ꯇꯥꯗ꯭ꯔꯤꯉꯩꯗ ꯊꯥꯖꯤꯜꯂꯛꯄꯁꯨ ꯌꯥꯎꯏ ꯃꯣꯏ ꯁꯤꯁꯤꯗꯤ ꯃꯥ ꯕꯇꯥꯂꯤꯌꯟꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯃꯈꯥ ꯄꯣꯜꯂꯦꯕ ꯑꯗꯨ 5 ꯃꯇꯨꯡ ꯆꯠꯄ ꯌꯥꯒꯗ꯭ꯔꯥ 5 ꯃꯇꯨꯡ ꯆꯠꯂꯁꯨ ꯌꯥꯏ ꯍꯥꯏꯗꯤ ꯊꯦꯡꯅ ꯃꯤ ꯂꯥꯛꯅꯕ ꯌꯥꯎꯗꯣꯏꯅꯤ ꯄꯨꯡ ꯁꯤꯁꯤ ꯆꯦꯟꯗꯣꯏꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄꯁꯤꯃꯅꯦꯕ ꯆꯦꯟꯗꯣꯏꯁꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯐꯥꯎꯅꯦꯕ ꯆꯦꯟꯗꯣꯏꯁꯤ ꯑꯗꯨ ꯅꯣꯏ ꯄꯨꯡ 12ꯗ ꯆꯠꯈꯤꯁꯨ ꯌꯥꯏ ꯑꯗꯨ ꯍꯣꯔꯦꯟ ꯇꯝꯄꯥꯛꯇꯅꯤꯅ ꯃꯤ ꯌꯥꯝꯕꯒ ꯅꯪꯍꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯉꯟꯅ ꯆꯠꯅꯕꯒꯤ ꯋꯥꯅꯦꯕ ꯅꯪ ꯄꯨꯡ 1ꯗ ꯆꯠꯀꯦꯁꯨ ꯌꯥꯏꯑꯕ ꯅꯪꯒꯗꯕ ꯑꯣꯏꯗꯤ ꯆꯦꯟꯕꯗꯣ ꯃꯣꯏꯅ ꯀꯧꯁꯟꯕ ꯀꯥꯟꯗ ꯅꯪꯈꯤꯗꯕ ꯑꯣꯏꯗꯤ ꯊꯦꯡꯅ ꯑꯗꯨꯝ ꯆꯠꯂꯁꯨ ꯀꯩꯁꯨꯝꯗꯤ ꯀꯥꯏꯗꯕꯅꯤ ꯑꯗꯨ ꯉꯟꯃꯟꯅꯁꯨ ꯆꯠꯍꯟꯅꯤꯡꯗꯦ ꯉꯟꯅ ꯆꯠꯄꯩꯁꯤꯗꯤ ꯑꯦꯊ꯭ꯂꯦꯠ ꯀꯥꯡꯕꯨꯁꯤꯡꯗꯤ ꯉꯥꯏꯔꯒ ꯍꯥꯏꯗꯤ ꯂꯝꯖꯦꯟꯁꯤꯡ ꯃꯣꯏꯗꯤ ꯅꯣꯏ ꯑꯩꯈꯣꯏꯗꯁꯨ ꯂꯝꯖꯦꯟ ꯉꯝꯕꯗꯤ ꯉꯟꯅ ꯆꯠꯅꯤꯡꯗ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯂꯝꯖꯦꯟ ꯉꯝꯕ ꯃꯤꯁꯤꯡꯁꯦ ꯅꯣꯏ ꯉꯝꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯁꯨꯝ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯦꯊ꯭ꯂꯦꯠꯁꯤꯡꯗꯨꯒ ꯄꯊꯠꯅꯕꯗꯗꯤ ꯅꯣꯏꯗꯗꯤ ꯑꯃꯨꯛꯀꯁꯨ ꯈꯔꯗꯤ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯌꯦꯡꯅꯕꯗꯗꯤ ꯃꯣꯏꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯑꯦꯀꯥꯗꯃꯤꯁꯤꯡꯒꯤ ꯑꯦꯊ꯭ꯂꯦꯠ ꯍꯥꯏꯗꯤ ꯂꯝꯖꯦꯟ ꯆꯦꯟꯕꯒꯤ ꯃꯣꯏꯒꯤ ꯆꯥꯔꯠꯀ ꯄꯤꯔꯛꯄꯗꯣ 4:36ꯗꯒ ꯆꯦꯟꯕ ꯌꯥꯎꯋꯦꯕ 4:30ꯗꯒ ꯆꯦꯟꯕ ꯌꯥꯎꯋꯦ ꯑꯗꯨꯁꯤꯡꯗꯨꯒ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯄꯥꯅꯗꯣꯏꯅꯣ ꯑꯩꯈꯣꯏ ꯆꯦꯜꯂꯦ ꯍꯥꯏꯁꯦ ꯉꯝꯕꯅꯦꯕ ꯑꯗꯨꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯇꯥꯗꯅꯕ ꯂꯝꯖꯦꯟꯁꯤꯁꯨ ꯍꯥꯏꯗꯤ ꯗꯥꯎꯒꯨꯝꯕꯅꯤꯗ ꯁꯤꯗꯤ ꯑꯩꯒꯤ ꯒ꯭ꯔꯨꯞꯁꯤꯗ ꯃꯤ ꯂꯝꯖꯦꯟ ꯌꯥꯡꯕ ꯃꯤ ꯌꯧꯔꯛꯇ꯭ꯔꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯆꯥꯡꯆꯠ ꯑꯃꯗ ꯆꯦꯟꯕ ꯃꯤ ꯌꯧꯔꯛꯑꯗꯤ ꯅꯣꯏ ꯈꯟꯕꯩ ꯆꯥꯡꯁꯨ ꯑꯗꯨ ꯋꯥꯡꯗꯣꯏꯅꯤꯗꯅ ꯂꯝꯖꯦꯜꯂꯣꯏꯁꯤꯡꯗꯨꯗꯤ ꯌꯧꯔꯛꯑꯗꯤ ꯂꯝꯖꯦꯜꯂꯣꯏ 3, 4 ꯌꯥꯎꯈ꯭ꯔ ꯂꯣꯏꯔꯦ ꯅꯣꯏ ꯒ꯭ꯔꯨꯞꯇ ꯑꯗꯨꯗꯤ ꯃꯣꯏꯅ ꯍꯥꯟꯅꯁꯨ ꯌꯧꯈ꯭ꯔꯅꯤ ꯅꯣꯏ 5:30 ꯍꯥꯏꯕ ꯋꯥꯅꯤ ꯃꯣꯏꯅ 5ꯗ ꯌꯧꯁꯟꯈ꯭ꯔꯅꯤ ꯃꯣꯏ ꯈꯔ 5 ꯌꯧꯔꯦ ꯅꯣꯏ 5:30ꯗ ꯌꯧꯔꯛꯑꯁꯨ ꯃꯣꯏꯅ ꯃꯁꯤꯡꯗꯨ ꯂꯧꯅꯤꯡꯕ ꯑꯣꯏꯗꯤ ꯑꯗꯨꯗ ꯑꯗꯨꯝ ꯂꯧꯈ꯭ꯔꯦ ꯅꯣꯏ 5:30ꯗ ꯌꯧꯔꯛꯑꯦꯅ ꯍꯥꯏꯗꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯁꯨ ꯌꯥꯕ ꯅꯠꯇꯦ ꯁꯤꯗꯤ ꯔꯦꯂꯤ ꯅꯍꯥꯟꯕꯅꯤꯅ ꯃꯤꯒꯤ ꯃꯣꯏꯅ ꯑꯣꯐꯤꯁꯥꯔꯗꯨꯅ ꯑꯄꯥꯝꯕꯗꯨꯗꯅꯦꯕ ꯑꯗꯨꯅ ꯃꯣꯏꯒ ꯉꯟꯅꯗꯤ ꯁꯤꯗꯗꯤ ꯌꯥꯝꯗ꯭ꯔꯗꯤ ꯑꯩꯈꯣই ꯑꯥꯒꯤ ꯎꯈ꯭ꯔꯨꯜꯗ ꯆꯦꯜꯂꯨꯕꯩꯁꯦ ꯒ꯭ꯔꯨꯞ 48, 49, 50 ꯐꯥꯔꯝꯒꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯆꯦꯜꯂꯦꯕ ꯁꯤꯗꯗꯤ ꯌꯥꯝꯅꯗꯨ ꯒ꯭ꯔꯨꯞ 100 ꯍꯦꯟꯅ ꯆꯦꯜꯂꯛꯄ ꯌꯥꯏꯑꯕ ꯑꯗꯨꯅ ꯅꯣꯏꯅ ꯒ꯭ꯔꯨꯞ 10 ꯃꯃꯥꯡꯗꯗꯤ ꯇꯥꯍꯟꯅꯤꯡꯗꯦ ꯅꯣꯏꯅ ꯈꯔ ꯁꯤꯜꯂꯒ ꯂꯥꯏꯟꯁꯤ ꯌꯧꯁꯟꯕꯒꯅꯦ ꯑꯗꯨꯝ ꯅꯣꯏꯅ ꯁꯤꯡꯖꯔꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯩ ꯑꯗꯨꯝ ꯀꯥꯈꯠꯂꯣꯕ ꯃꯤ ꯂꯩꯔꯤꯅꯦ ꯀꯥꯏꯅ ꯁꯨꯝ ꯏꯀꯥꯏꯗꯅ ꯂꯩꯁꯜꯂꯒ ꯑꯁ ꯍꯦꯟꯒꯠꯂꯔꯣꯏꯒꯦꯗ ꯃꯥ ꯂꯩꯁꯤꯅ ꯈꯤꯇꯪ ꯏꯟꯅꯔꯛꯄ ꯀꯥꯟꯗ ꯍꯦꯛꯇ ꯍꯦꯟꯒꯠꯈꯤꯅꯕ ꯇꯧꯕ ꯅꯁꯥ ꯅꯁꯥꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯍꯥꯏꯗꯤ ꯆꯪꯍꯧꯔꯤꯅꯦꯕ ꯃꯅꯨꯡ ꯈꯔ ꯅꯛꯅꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ ꯑꯗꯨꯒ ꯉꯟꯅꯗꯤ ꯆꯠꯂꯨꯅꯨꯗ ꯈꯔ ꯄꯨꯡ 4 ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯣ ꯊꯧꯕ꯭ꯔ ꯅꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯆꯦꯜꯂꯝꯗꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯐꯝꯃꯟꯕꯣꯏ ꯀꯩꯕꯣꯏ ꯃꯌꯥꯝ ꯂꯩꯍꯜꯂꯤꯗꯅ ꯁꯤꯗꯤ ꯄꯤꯛ ꯈꯣꯡꯑꯝꯗꯥꯏꯒꯤꯗꯣ
ꯑꯗꯨꯒꯤ ꯃꯌꯥꯝ ꯂꯩꯍꯟꯕꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯂꯤꯈꯠꯂ ꯃꯥꯡꯗꯤ ꯄꯣꯛꯑꯅꯤꯅ ꯑꯗꯨꯅ ꯍꯥꯏꯗꯤ ꯅꯁꯥꯅꯁꯨ ꯁꯤꯡꯉꯣꯕ ꯁꯤꯡꯗ꯭ꯔꯗꯤ ꯁꯤꯡꯉꯤꯈꯩ ꯅꯪ ꯅꯉꯣꯟꯗ ꯁꯨꯝ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯀꯥꯟꯅꯕ ꯍꯦꯜꯂꯛꯀꯅꯦꯕ ꯑꯍꯥꯟꯕ ꯀꯥꯟꯗ ꯅꯣꯏꯅ ꯀꯟꯅ ꯀꯟꯊꯤ ꯊꯣꯛꯅ ꯆꯦꯟꯗ꯭ꯔꯁꯨ ꯍꯥꯏꯗꯤ ꯀꯟꯊꯤ ꯊꯣꯛꯅ ꯆꯦꯜꯂꯨꯔꯀꯥꯟꯗ ꯃꯤꯅ ꯍꯥꯏꯗꯤ ꯀꯟꯅ ꯆꯦꯜꯂꯁꯨ 700 800 ꯐꯥꯎꯇꯅꯦꯕ ꯃꯥꯅ ꯀꯟꯅ ꯈꯣꯡꯊꯥꯡ ꯊꯥꯡ ꯉꯝꯃꯁꯨ ꯑꯗꯨꯗꯩꯗꯤ ꯑꯗꯨꯝ ꯃꯤꯁꯦ ꯇꯞꯊꯔꯛꯄꯅꯦꯕ ꯑꯗꯨꯃꯥꯏꯅ ꯊꯣꯛꯇꯅꯕ ꯍꯥꯏꯗꯤ 700 ꯐꯥꯎ ꯌꯥꯡꯅ ꯆꯦꯜꯂꯒ ꯃꯇꯨꯡ ꯄꯟꯊꯨꯡꯐꯝꯗꯨ ꯁꯨꯝ ꯌꯧꯔꯒ ꯇꯞꯊꯍꯧꯗꯣꯏ ꯁꯔꯨꯛꯇꯤ ꯆꯥꯡꯆꯠ ꯑꯃꯗ ꯅꯪꯅ ꯏꯅꯔꯖꯤꯁꯤ ꯍꯥꯏꯗꯤ ꯅꯄꯥꯡꯒꯜꯁꯦ ꯇꯨꯡꯁꯜꯂ ꯊꯝꯃꯒ 700 800 ꯐꯥꯎꯁꯤꯗꯤ ꯃꯤ ꯐꯥꯁ ꯇꯥꯔꯤꯁꯤꯒꯅꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯦꯠꯅꯗꯕꯤ ꯃꯅꯥꯛ ꯅꯛꯅ ꯑꯣꯏꯅ ꯆꯦꯜꯂꯣꯕ ꯈꯪꯕ꯭ꯔꯥ ꯃꯅꯤꯡ ꯍꯟꯃꯤꯟꯅꯁꯨ ꯅꯉꯣꯟꯗ ꯍꯥꯏꯗꯤ ꯅꯣꯏꯗ ꯋꯥꯈꯜ ꯗꯥꯎꯟ ꯂꯥꯛꯀꯅꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯠꯈ꯭ꯔꯦꯗ ꯁꯤ ꯌꯧꯕꯁꯨ ꯉꯝꯃꯣꯏꯗꯕꯗ ꯍꯥꯏꯅ ꯈꯜꯂꯛꯀꯅꯦꯕ ꯁꯤ ꯈꯜꯂꯛꯇꯅꯕ ꯃꯃꯥꯡꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤ 10ꯃꯨꯛ ꯊꯝꯃꯁꯨ ꯀꯥꯏꯗꯦꯕ ꯑꯩꯒꯤ ꯍꯧꯔꯛꯄ ꯀꯥꯟꯗ ꯆꯦꯟꯕ ꯀꯥꯟꯗ ꯑꯩ ꯃꯥꯡꯗ ꯃꯤ 30 ꯍꯦꯟꯅ ꯆꯦꯟꯈꯤꯑꯕ ꯑꯗꯨꯁꯨ ꯑꯩꯅ ꯑꯗꯨꯝ ꯈꯜꯂꯦꯕ ꯍꯜꯂꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯑꯩ ꯐꯨꯒꯠꯀꯅꯤ ꯏꯁꯥ ꯋꯥꯈꯜ ꯑꯗꯨꯝ ꯑꯩ ꯂꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯅꯣꯏꯗꯁꯨ ꯆꯥꯡꯆꯠ ꯑꯃꯗꯗꯤ ꯆꯦꯜꯂꯣ ꯃꯣꯏ ꯐꯥꯁ ꯇꯥꯏꯗꯨꯒ ꯌꯥꯝꯗꯤ ꯂꯥꯞꯅꯍꯜꯂꯨꯔꯅꯨ ꯂꯥꯞꯅꯒꯗꯤ ꯕꯦꯔꯥ ꯀꯥꯔꯅꯤ ꯑꯗꯨꯒ ꯍꯜꯂꯛꯄꯒꯤ ꯍꯥꯏꯗꯤ ꯔꯥꯎꯟ ꯆꯦꯜꯂꯒꯅ ꯃꯥꯏ ꯍꯜꯂꯛꯐꯝ ꯇꯔꯅꯤꯡ ꯄꯣꯏꯟꯗꯣ ꯑꯗꯨꯗꯤ ꯅꯪ ꯀꯟꯊꯤ ꯇꯣꯛꯅ ꯆꯦꯜꯂꯛꯇꯕꯗꯤ ꯌꯥꯔꯣꯏ ꯌꯧꯗꯧꯔꯕꯅꯤ ꯈꯜꯂꯒꯅꯤ ꯀꯟꯊꯤ ꯇꯣꯛꯅ ꯃꯣꯏ ꯍꯦꯟꯖꯅꯤ ꯈꯜꯂꯒꯅꯤ ꯃꯣꯏꯗꯒꯤ ꯍꯥꯏꯗꯤ ꯃꯅꯥꯛ ꯅꯛꯅꯕꯅꯤ ꯈꯪꯗꯦ ꯃꯣꯏꯗꯤ ꯍꯦꯟꯀꯠꯅꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯆꯦꯜꯂꯣ ꯑꯗꯨ ꯆꯦꯟꯗ꯭ꯔꯗꯤ ꯅꯣꯏ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯗꯨꯝ ꯍꯦꯟꯀꯠꯂ ꯑꯗꯨꯝ ꯆꯠꯅꯈ꯭ꯔꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯦꯟꯕꯤꯌꯨ 1 ꯀꯤꯂꯣꯃꯤꯇꯔ ꯌꯧꯕꯗꯩꯗꯤ ꯀꯟꯅ ꯑꯩ ꯀꯟꯊꯤ ꯊꯣꯛꯅ ꯍꯥꯏꯗꯤ ꯑꯩ ꯉꯁꯤꯅ ꯑꯩ ꯅꯍꯥꯟꯈꯩ ꯆꯦꯜꯂꯨꯔꯤꯁꯤ ꯉꯁꯤꯁꯤꯅ ꯑꯔꯣꯏꯕꯅꯤꯀꯣ ꯈꯜꯂꯒꯁꯨ ꯆꯦꯟꯊꯠꯂꯣ ꯑꯗꯨꯒ ꯐꯥꯁ ꯇꯥꯔꯤꯁꯤ ꯐꯥꯁ ꯁꯦꯀꯦꯟ ꯊꯥꯔ ꯇꯥꯔꯤꯁꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯑꯗꯨꯝ ꯆꯦꯟꯅꯕꯗꯤ ꯑꯗꯨം ꯇꯧꯕꯤꯔꯣ ꯃꯣꯏ ꯃꯅꯥꯛ ꯍꯧꯔꯗꯤ ꯅꯪ ꯀꯧꯁꯜꯂꯛꯄ ꯀꯥꯟꯗ ꯆꯥꯟꯁ ꯋꯥꯡꯗꯦ ꯑꯗꯣ ꯃꯣꯏꯅ ꯑꯗꯨꯝ ꯑꯣꯐꯤꯁꯥꯔꯁꯤꯡꯅꯁꯨ ꯍꯥꯏꯕꯅꯦꯕ ꯖꯜꯗꯤ ꯇꯧꯕꯅꯦꯕ ꯑꯗꯣ ꯖꯜꯗꯤ ꯃꯣꯏ ꯀꯧꯔꯤꯉꯩꯗ ꯆꯦꯟꯁꯤꯟꯕꯤꯌꯣ ꯍꯥꯏꯗꯤ ꯑꯗꯨꯐꯥꯎ ꯆꯦꯟꯁꯤꯜꯂꯤꯈꯩꯗꯣ ꯑꯗꯨꯝ ꯃꯣꯏꯅ ꯂꯧꯁꯤꯟꯕꯤꯈ꯭ꯔꯗꯕꯅꯤ ꯑꯣꯐꯤꯁꯥꯔꯒꯤ ꯃꯈꯥꯗꯤ ꯄꯣꯜꯂꯦ ꯑꯗꯨ ꯂꯩꯔꯦ ꯂꯝꯖꯦꯟꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯑꯗꯣ ꯅꯣꯏ ꯑꯍꯤꯡ ꯇꯨꯝꯗꯕꯗꯤ ꯇꯧꯔꯨꯅꯨꯀꯣ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯗꯤ ꯋꯥꯕꯅꯦ ꯍꯥꯏꯕ ꯁꯨꯝ ꯔꯦꯂꯤ ꯍꯥꯏ ꯋꯥꯅꯤ ꯅꯣꯏ ꯑꯩꯈꯣꯏ ꯁꯤꯗ ꯆꯨꯝꯅ ꯆꯦꯟꯅꯕꯗꯗꯤꯅꯦ ꯄꯥꯡꯒꯜ ꯊꯣꯛꯅ ꯑꯗꯨꯝ ꯆꯦꯟ ꯉꯝꯅꯦꯕ ꯔꯦꯂꯤꯁꯤꯗꯤ ꯏꯁꯥꯁꯨ ꯋꯥꯁꯟꯈꯤꯕꯅꯦꯕ ꯍꯦꯛꯇ ꯋꯥꯁꯜꯂꯒ ꯆꯦꯜꯂꯛꯄ ꯍꯧꯔꯛꯄꯗꯁꯨꯅꯦ ꯅꯁꯥꯁꯦ ꯗꯥꯎꯟ ꯆꯠꯈꯤꯕꯅꯦꯕ ꯑꯩꯅ SSCGꯗꯤ ꯆꯦꯟꯕ ꯀꯥꯟꯗ ꯏꯁꯥꯁꯦ ꯗꯥꯎꯟ ꯆꯠꯈꯤꯕꯁꯦ ꯑꯩꯁꯦ ꯉꯝꯃꯔꯣꯏꯗꯅ ꯂꯩꯔꯤꯅꯦ ꯑꯩꯁꯦ ꯄꯨꯔꯥ ꯃꯤꯊꯤ ꯇꯧꯔꯕꯅꯦ ꯃꯤꯊꯤ ꯍꯥꯏꯗꯤ ꯃꯤ ꯑꯩꯈꯣꯏ ꯈꯔꯁꯤꯗꯅꯤ ꯃꯅꯤꯡ ꯆꯦꯜꯍꯧꯁꯦ ꯑꯇꯩꯗꯤ ꯃꯃꯥꯡꯗ ꯄꯨꯂꯞ ꯀꯥꯕ ꯆꯦꯟꯈ꯭ꯔꯕꯅꯤ ꯆꯦꯟꯕꯁꯦ ꯍꯧꯔꯛꯄ ꯀꯥꯟꯗ ꯏꯁꯥꯅꯁꯨ ꯈꯜꯂꯦꯕ ꯑꯩ ꯅꯍꯥꯟ ꯑꯁꯨꯛ ꯋꯥꯅ ꯆꯦꯜꯂꯤꯁꯦ ꯑꯁꯤ ꯃꯅꯤꯡ ꯊꯪꯅꯕ ꯍꯥꯏꯗꯤ GDꯒꯤ 24 ꯃꯤꯅꯠꯇꯣ ꯌꯧꯅꯕꯅꯤ ꯈꯜꯂꯛꯇ꯭ꯔꯦꯕ ꯍꯥꯏꯗꯤ ꯁꯨꯝ ꯑꯩꯅ ꯁꯨꯛ ꯋꯥꯅ ꯆꯦꯜꯂꯤꯁꯦ ꯁꯤ ꯃꯅꯤꯡꯗ ꯆꯦꯟꯅꯕ ꯈꯜꯂꯛꯑꯦꯕ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯝ ꯃꯣꯏ ꯆꯤꯡ ꯑꯉꯝꯕ ꯌꯧꯔꯦ ꯑꯉꯝꯕꯗꯩꯗꯤ ꯑꯗꯨꯝ ꯄꯨꯀꯠꯂꯒ ꯑꯅꯤꯁꯨꯕ ꯑꯗꯨꯝ ꯆꯦꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯋꯥꯈꯜꯗꯁꯨ ꯑꯩ ꯅꯍꯥꯟꯈꯩ ꯆꯦꯜꯂꯤꯁꯦ ꯁꯤꯒꯤ ꯇꯞꯂꯤ ꯃꯅꯤꯡ ꯆꯦꯟꯅꯕꯅꯁꯨ ꯈꯜꯂꯒ ꯑꯗꯨꯝ ꯆꯦꯜꯂꯣ ꯊꯕꯛꯀꯤꯗꯁꯨ ꯅꯠꯇ꯭ꯔꯁꯨ ꯍꯥꯏꯗꯤ ꯂꯝꯖꯦꯟꯗꯣ ꯃꯥꯡ ꯇꯥꯔꯤꯕ ꯃꯤꯁꯤ ꯁꯤꯁꯤ ꯇꯥꯅꯅꯕ ꯍꯥꯏꯗꯤ ꯉꯝꯅꯕ ꯃꯥꯁꯦ ꯃꯅꯥꯛꯇ ꯉꯝꯃꯒꯅ ꯃꯅꯥꯛ ꯅꯛꯅ ꯆꯦꯟꯕꯤꯕ ꯉꯝꯅꯕ ꯆꯦꯜꯂꯣ ꯀꯟꯊꯤ ꯊꯣꯛꯅ ꯑꯗꯨꯒ ꯐꯥꯁ ꯇꯥꯔꯁꯨ ꯐꯩꯗꯅ ꯐꯥꯁ ꯇꯥꯅꯕ ꯑꯣꯏꯁꯨ ꯈꯜꯂꯒ ꯑꯗꯨꯝ ꯐꯥꯁ ꯇꯥꯅꯕ ꯑꯗꯨꯝ ꯆꯦꯟꯕꯤꯔꯣ ꯉꯝꯅꯕ ꯑꯗꯨ ꯂꯩꯔꯦ ꯅꯣꯏꯅ ꯍꯪꯅꯤꯡꯕ ꯂꯩꯇꯦ ꯍꯪꯉꯛꯄ ꯑꯩꯗꯤ ꯋꯥꯠꯍꯧꯗꯦ ꯑꯩ ꯁꯨꯝ ꯅꯣꯏꯗ ꯈꯪꯍꯟꯅꯤꯡꯕꯩꯅꯦꯕ ꯗꯣꯀꯨꯃꯦꯟ ꯑꯆꯪꯕ ꯃꯈꯩꯗꯣ ꯗꯣꯀꯨꯃꯦꯟꯒꯤꯁꯤ ꯅꯣꯏ ꯅꯣꯇꯤꯐꯤꯀꯦꯁꯟꯗ ꯌꯥꯎꯔꯤꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯖꯦꯔꯣꯛꯁ ꯑꯃꯨꯛ ꯄꯤꯕꯤꯌꯨ ꯑꯗꯣ ꯕꯥꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨ ꯄꯤꯕꯤꯌꯨ 10 ꯑꯣꯔ ꯕꯥꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯟꯕꯅꯦꯕ ꯑꯗꯨꯁꯨ ꯑꯣꯔ ꯆꯠꯂꯁꯨ ꯕꯥꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯣ ꯍꯪꯉꯛꯑꯦꯕ ꯑꯩꯉꯣꯟꯗ ꯑꯩꯅ ꯁꯥꯔ ꯕꯥꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨꯗꯤ ꯄꯨꯔꯛꯇ꯭ꯔꯦ ꯑꯩ 10 ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯅ ꯑꯣꯔ ꯆꯠꯄ ꯄꯨꯔꯛꯑꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪ ꯍꯌꯦꯡ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯂꯥꯛꯄꯗ ꯕꯥꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯣꯔꯤꯖꯤꯅꯦꯜ ꯄꯥꯏꯔꯛꯑꯣ ꯍꯥꯏꯌꯦꯕ ꯑꯗꯨ ꯍꯌꯦꯡ ꯋꯥꯕꯅꯦꯕ ꯃꯅꯨꯡꯗꯨꯗ ꯍꯥꯏꯗꯤ ꯁꯤꯐꯥꯏ ꯒꯦꯝꯅꯤꯅ ꯐꯝꯃꯣ ꯁꯤꯗ ꯂꯣꯏ ꯐꯝꯕꯗ ꯊꯨꯟꯁꯤ ꯄꯨꯔꯥ ꯂꯣꯏ ꯃꯁꯜꯁꯤ ꯀꯥꯏꯈ꯭ꯔꯦꯅ ꯈꯜꯂꯤ ꯅꯥꯃꯟꯗꯅ ꯑꯗꯨꯅ ꯍꯧꯒꯠꯂꯒ ꯆꯦꯜꯂꯨꯁꯨ ꯌꯥꯝꯗꯦ ꯁꯤꯐꯥꯏꯒꯤ ꯑꯣꯔꯗꯔꯅꯤ ꯑꯗꯣ ꯆꯦꯜꯂꯝꯗꯥꯏꯗ ꯀꯩ ꯀꯃꯥꯏ ꯇꯧꯋꯤ ꯆꯦꯜꯂꯝꯗꯥꯏꯗ ꯁꯨꯝ ꯁꯥꯒꯠꯍꯟꯕ ꯁꯪꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯥꯒꯠꯍꯟꯕꯗꯤ ꯅꯁꯥꯅ ꯇꯧꯖꯗꯧ ꯉꯥꯏꯔꯦ ꯑꯗꯨꯝ ꯌꯥꯒꯗ꯭ꯔꯣꯕ ꯁꯨꯝ ꯂꯦꯞꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯔꯣꯒꯨꯝꯕ ꯀꯔꯤ ꯆꯦꯁ ꯅꯝꯕꯔ ꯌꯦꯛꯂꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯅꯩꯗꯅ ꯍꯥꯏꯗꯤ ꯂꯩꯍꯜꯂꯛꯇꯣꯏꯅꯦ ꯃꯣꯏꯅ ꯑꯗꯨ ꯅꯁꯥꯅ ꯆꯣꯡꯕꯅꯤ ꯈꯪꯗꯦ ꯅꯁꯥꯅ ꯈꯛꯇꯗꯤ ꯇꯧꯒꯗꯧ ꯉꯥꯏꯔꯦ ꯌꯥꯏꯑꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯀꯥꯝꯕꯤ ꯈꯣꯠꯄꯤ ꯇꯧꯕ꯭ꯔꯥ ꯁ꯭ꯄ꯭ꯔꯦ ꯌꯥꯏꯌꯦ ꯁ꯭ꯄ꯭ꯔꯦꯗꯨꯁꯨ ꯄꯨ ꯅꯁꯥꯅ ꯕꯦꯒꯁꯤ ꯅꯁꯥꯅ ꯄꯨꯁꯟꯗꯣꯏꯅꯦ ꯂꯝꯖꯦꯟ ꯆꯦꯟꯐꯝ ꯃꯅꯥꯛ ꯅꯣꯏꯒꯤ ꯆꯦꯟꯐꯝ ꯁ꯭ꯇꯥꯔꯇꯤꯡ ꯄꯣꯏꯟ ꯃꯅꯥꯛꯁꯤ ꯅꯣꯏ ꯕꯦꯒꯁꯤ ꯊꯝꯃꯝꯃꯅꯦꯕ ꯅꯣꯏꯁꯤ ꯁ꯭ꯇꯥꯔꯇꯤꯡ ꯄꯣꯏꯟꯠꯁꯤꯒꯤ ꯆꯦꯜꯂꯅꯤ ꯆꯦꯜꯂꯨꯔꯒ ꯍꯜꯂꯛꯑꯀꯥꯟꯗ ꯃꯣꯏꯅ ꯉꯝꯕ ꯈꯔꯁꯤ ꯍꯥꯟꯅ ꯊꯠꯂꯒ ꯁꯨꯝ ꯃꯣꯏꯒꯤ ꯐꯤꯅꯤஷꯤꯡ ꯄꯣꯏꯟꯠꯁꯦ ꯄꯨꯁꯜꯂꯅꯦꯕ ꯑꯦꯛꯁꯤꯂꯦꯟꯗ ꯕꯨꯠꯇ ꯑꯗꯨꯒꯤ ꯉꯝꯗꯕꯈꯩꯁꯤꯗꯤ ꯄꯨꯔꯥ ꯃꯣꯏ ꯁꯤꯐꯥꯏꯁꯤꯡꯅ ꯊꯠꯂ ꯃꯃꯥꯡ ꯊꯝꯈ꯭ꯔꯅꯤ ꯑꯗꯨꯒꯤꯗꯤ ꯀꯔꯤ ꯂꯝꯖꯦꯟ ꯉꯝꯃꯨꯈꯩꯁꯤ ꯃꯣꯏꯅ ꯐꯣꯇꯣ ꯀꯥꯞꯄꯅꯦꯕ ꯐꯣꯇꯣ ꯀꯥꯞꯄꯒ ꯅꯪꯒꯤ ꯕꯦꯒꯁꯤꯡꯁꯦ ꯍꯥꯟꯅ ꯂꯧꯍꯜꯂꯨꯔ ꯃꯣꯏ ꯇꯥꯏꯝꯗ ꯍꯥꯟꯅ ꯊꯩꯗꯣꯛꯑ ꯊꯝꯃꯅꯦꯕ ꯑꯗꯨꯒꯤꯗꯤ ꯉꯝꯗꯕꯁꯤꯡꯁꯤꯅ ꯃꯥꯏ ꯕꯦꯒꯁꯤ ꯄꯥꯏꯍꯜꯂꯒ ꯃꯥꯒꯤ ꯆꯦꯁ ꯑꯃꯁꯤ ꯂꯧꯔꯒ ꯑꯗꯨꯝ ꯆꯠꯍꯟꯈ꯭ꯔꯅꯤ ꯒꯦꯠ ꯑꯥꯎꯠ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯤ ꯑꯗꯨꯅ ꯕꯦꯒꯁꯤꯗꯤ ꯅꯁꯥꯒ ꯂꯣꯏꯅꯗꯣꯏꯅꯦꯕ ꯑꯗꯨ ꯅꯪꯅ ꯐꯣꯟ ꯄꯨꯖꯅꯤꯡꯉꯦ ꯑꯃ ꯄꯨꯖꯅꯤꯡꯉꯦ ꯑꯗꯨꯗꯤ ꯀꯩꯁꯨꯝꯕꯨꯗꯤ ꯀꯥꯏꯗꯦꯕ ꯃꯣꯏꯅ ꯊꯝꯃꯝꯃꯣ ꯍꯥꯏꯔꯛꯑꯣꯏꯕ ꯑꯗꯨ ꯆꯦꯜꯂꯝꯗꯥꯏꯗ ꯀꯩꯅꯣꯅ ꯕ꯭ꯔꯣꯗꯔ ꯆꯦꯟꯕꯗ ꯆꯦꯜꯂꯝꯗꯥꯏꯗ ꯀꯩꯀꯩ ꯇꯧꯕ꯭ꯔꯕ ꯆꯥꯕꯤ ꯊꯛꯄꯤꯔꯣ ꯆꯥꯕꯤ ꯊꯛꯄꯤ ꯍꯥꯏꯗꯤ ꯁ꯭ꯄ꯭ꯔꯦ ꯑꯃ ꯇꯧꯔ ꯆꯦꯟꯕ꯭ꯔꯕ ꯑꯩꯗꯤ ꯇꯧꯗꯦ ꯑꯗꯨꯝ ꯀꯩꯝ ꯇꯧꯗꯦ ꯋꯥꯔꯝ ꯇꯧꯔ ꯑꯗꯨꯝ ꯆꯦꯜꯂꯦ ꯋꯥꯔꯝꯑꯞꯁꯤꯁꯨ ꯐꯪꯗꯕꯅꯤ ꯅꯣꯏꯅ ꯁꯤꯡꯖꯔꯒꯅ ꯌꯨꯔꯤꯟ ꯑꯥꯎꯠ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯑꯗꯨ ꯌꯨꯔꯤꯟ ꯑꯥꯎꯠ ꯇꯧꯕ ꯆꯠꯄ ꯑꯣꯏꯅ ꯈꯔ ꯅꯁꯥꯗꯣ ꯁꯥꯒꯠꯍꯜꯂ ꯆꯦꯜꯂꯒ ꯉꯥꯏꯍꯥꯛ ꯃꯇꯦꯛꯇꯣ ꯇꯧꯔꯝꯕꯗꯤ ꯌꯥꯏ ꯁꯤꯗꯤ ꯑꯩꯅ ꯍꯥꯏꯁꯤꯗꯤ ꯏꯁꯥꯅ ꯁꯤꯡꯖꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯅꯁꯥꯅ ꯁꯤꯡꯖꯔꯗꯤ ꯌꯨꯔꯤꯟ ꯑꯥꯎꯠ ꯇꯧꯔꯒꯦ ꯍꯥꯏꯔꯒ ꯆꯦꯜꯂꯝꯗꯥꯏꯗꯣ ꯂꯩ ꯈꯪꯅꯦꯕ ꯅꯪ ꯔꯣ ꯅꯪꯁꯤ 15ꯗ ꯇꯥꯔꯦ ꯍꯥꯏꯁꯦ 14ꯒꯤꯁꯤ ꯆꯦꯟꯕ ꯅꯪ 14 ꯆꯦꯟꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯅꯪꯁꯤ
ꯔꯣ ꯆꯦꯜꯍꯟꯅꯕꯒꯤ ꯔꯦꯗꯤꯗ ꯊꯝꯃꯛꯑꯅꯦꯕ ꯁꯦ ꯃꯣꯏ ꯆꯦꯟ ꯐꯥꯎꯈꯤꯕ ꯅꯪ ꯃꯤꯅꯤꯠ ꯃꯉꯥꯗꯤ ꯆꯪꯉꯣꯏꯗꯣꯏꯅꯤ ꯔꯤꯅꯥꯎ ꯇꯧꯕ ꯆꯠꯄꯗꯣ ꯑꯗꯨꯒꯤ ꯔꯤꯅꯥꯎ ꯇꯧꯔꯒꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯅꯁꯥꯗꯣ ꯅꯪꯅ ꯃꯇꯦꯛꯇꯨꯗ ꯋꯥꯔꯝ ꯑꯞ ꯇꯧꯔꯒ ꯆꯪꯒꯦꯁꯨ ꯆꯪꯉꯣ ꯑꯗꯨꯃꯥꯏꯅ ꯇꯧ ꯃꯣꯏꯅ ꯃꯇꯝꯗꯤ ꯄꯤꯔꯛꯑꯣꯏꯕ ꯍꯥꯏꯗꯤ ꯋꯥꯔꯝ ꯑꯞ ꯇꯧꯕ ꯃꯇꯝꯗ ಅದು ತೋರೆ ಅದುಗ ನೋಯ್ನನೆ ಹಾಯ್ದಿ ಉಪಯೋಗ ಚೇꯜꯍꯜꯂꯛꯄ ಮಿ 50 ತಂಗ್ನೆब ಚೇꯜꯍꯜꯂꯤಸಿ ಮಿ ಅಮ ಹೇಲಸು ಮಿ ಅಮಸೆ ಮನಿಂಗ್ ಹಲ್ಲಲೆ ಹಾಯ್ದಿ ಫಜನ ತೌಬಿರೆಬ ಮೊಯ್ ಚೇಲ್ಬಸಿ ನ ಮಿ ಅಮ ಹೇಲನೆ ಹೆಂಚಲಲ್ಲ ಚೇಲ್ಹಂದೇಬ ಅದು ಮಥಂಗ್ 50 ದ ಅದು ನೋಯ್ನ 50 ಸಿ लाइन से स्टार्टिंग पॉइंट से होगी ममांग लेप तमने इंखाइने लेपोबा सुमाइदी इकाइरिनी गैरोरिनेना हाइदी स्मालिंग थंगौरगेदा हाइवाने लमजिन जिंग का मनिंग थंग कांदने वाइ हाइदी पुकलपदो अदुना मनिंग थंग नंग दनम दिगोनो मी 50 की मतुंग थंगी बाइसि करिनो सी तंपाक इम्फाल द जेन दोइसे याम मी चामा हेरोने याम द चामा दि थारानी चामा मनिंग दो लेरगने साम सुम ले चंखलपदो नमोद मतम जु लौनी वासु वाबनेबा हाइदी मी सी ले रेंगलपसि वाबनेबा सेबका अदुना यानगैदी ममांग दी खाई वेट स्टार्टिंग पॉइंट की होरमदागी ममांग जी सिरा करी तोबा इखलागनी खंग माताई देनी खंग दे फक खलाग लेप चलो ऑफिसर न हन को थोइन हाइरोएबा मिसी दि रेली थाइने मोय मोय ngam सेलिने न मोय ऑफिसर सिंग दु खल्लिने बा दुन थोइन मी रूल द इस लाइन के लेफल तोबा समबो लेफल आनी दुनिना नसाना सु खर सिंग तारे अद्रो सु चोंगन बन खरवा मक्ति तो हन अदु सुमाइना मांगदो 이 공간에 수학하는 지인이나 좀 담당자가 수학하는 지인이 떠오르가 तौते आई खंग नंग तौ वीडियो थेंगन हाइदी सोमना चेलन के तौर सोम का चेन का हाल चेन अदु तौते मी स्टार्टिंग पॉइंट ने रो का हाइदी का पर सोम का थमम दे सोम चेन दे थमम दे ओन चेन तौरोय आई खंग वीडियो थेंगन रे सोम इंस्टाग्राम में थेंगनि बसि सोम का चेन के सोम ना चेन ले सोम ना चेलन के तौरोय देगी मेडिकल ಅದು ಉಜಿಕೆ ನ ಫಾಸ್ಟ್ ಲೇಪದೋ ಫಾಸ್ಟ್ ನತ್ರ ಜು ಫಾಸ್ಟ್ ಸೆಕೆಂಡ್ ಮನಿ ಲೇಪ್ನವ ನೋಯ್ನ ಉಪಾಯ ಅಮ ಸೆಲ್ಲೋ ಇನ್ಖಟ್ಲಗನಿ ಖಂದಿ ಹಾಯ್ದಿ ಬೇಕ್ ಥಮಂಬಗನಿ ಖಂದಿ ಫಚ್ಚೆನ್ ಜಲ ಮಮಾಂಗ್ ಥಂಗ್ನಮ್ದಿ ತಹೋಬ ಅದು ತೋರ ಅದು ಕಿ ಲಮ್ಜೆನ್ ಚೇನ್ಬಸಿ ಅದಮ್ ಐನ ಹಾಯ್ಸಿನೆ ಯಾಮ್ ಕಾ ಹೈನ ಕತಿ ತೋನ ಹೋಗಗ ಸೇಲುದ್ರಸು ನಂಗ್ ನಾರ್ಮಲ್ ಫಾಸ್ಟ್ ತಾಗ್ಬ ಸೆಕೆಂಡ್ ತಾಗ್ಗ ಗಿ ಮನಾಕ್ ಹಾಯ್ದಿ ಮಿ ನಮಾಂದ ಮಿ ತಾರಾ ಥಮಸು ಮನಾಕ್ ತದಿ ನಂಗ್ ತರ ಸೇಲೋಬ ಮಿ ತಾರಾ ಸೆ ನಂಗ್ನ ಕೈಯುಂಬ ಐಡೆಂಟಿಟಿ ಅವರಾಸು ನಂಗ್ನ ನಮೋದೆ ಹಾಯ್ದಿ ಕತಿ ತೋನ ಸೇಲುದ ಬೋಯ್ದಿ ಕತಿ ತೋನ ಐದಿ कति तोंना सिन मगान द मी 700 800 ते हेना हाइदि ना सिन गम दने नो जु थेंग्र मनि द सिन अरोइदे खुंथांग तब पनेबा अदु सो चांगचत अमदा किलोमीटर अमा सि खोइन सिन है 530 25 साइ सिन नमनेबा नंना दु 5 बाइ सिन 3 25 ना 30 द सिन नमनेबा यामना अदु नोइना सो हाइदि 3 द सिन जलुरो ने किलोमीटर अमा सि अरोगी अदु दिन 3 द सिन मगान द दिन 1.6 सि गी तंखाइ 1 किलोमीटर सि 3 द सिन लाइ 600 दिन पुकलप कान नो सो वारा अने भम 600 द गाइरि हाइबे वाने बा दुसु नमोद दि ngasai nangna 3 da ngam da ba sieng khrabina no modi energy du wara ani lamjen si di rally ni na ne sa da ju pro wasan ki ne ba aduna aidi hawba ga du nang 600 le hawba gi 600 ji mi na sira ne ba yamana aidi soina ri ji lamjen pukat pangam dri sia ne ba wan tho ji di mi cham cham swai gi normal mi am si la so di yam kai ni he na ngam dam ne ba 600 sia ne ba mi na aidi kam na ri ji sira ne ba mi na khang na ri ji sia mi na yam chang han da ba nang adum सा स्वांग से चंग ने बे याम 600 जी 600 ने बा 600 जी पट ngam na energy na sang ju khak chalo ba ai ji chit mangam gani khallaga ni ka khalo ba adumain tawraga khara ching na se lo ching ai mi si ching ma darkar oi dalam chen chen bo ge medical chang bo ge medical so ya ke ba nang na ching jera di nang na phajana control tawraga so se ba ya ba adumain na tawre adu phajala ge ko dum loi ba ga koi as madam pi dam ni da long jam song halani adu ki यम फुट क्या ना 9 पिन बैलेंसिंग जिग जाग की तो हलानी तो लगा करी बार सिंग हलानी तारा सिंग दum बुलप बुलप क्या है बादुन होने ngam magana taruk te lepran taruk te mang pirani adu ki her ke ba ji ki khoi si changbal loi ba na kan da thaidu han tha ne ba adu ki khan da mujin salan rani adu ki phat kum pu thang as jaldi yen se hal tor mi sum da wa da lok chi khu ba dei ga pung khai me na khoi wa man da nai di ka tu chen thai khadi wa da lok khu ba ne ma adu am ka jaldi yen si an thalak tor mi sing thak che ki adu ko be kari ro pusal le मोगी बा 9 पे चोंगन बा जिग की बार सिंग फम जे पुसले रो की एक्सरसाइज आदि न सा रिलैक्सिंग हतंग तो वारे रिलैक्सिंग तो मी जी कौशन बहुरे हाई 9 पे चोंगन 9 पे जी am la तो ने ngam na me da हमरा ngam as ya na da aduma loire ro ki जिग जाग तो दum कहले जिग जाग लोरे का बार से नो ने खल्लो बार से मा अमने खल्लो मा अमने बार da adu बार सिंग बदो पुलप तो पुलप सिंग बगान ने मा am ni khalo ba amra tara de hen dam ne adu sumai di noi se kan hono ba exam da ma am ni mon de hen be di wai da na se na physical fitness ki
ꯕꯥꯔ ꯑꯃ ꯁꯤꯡꯕ ꯀꯔꯤ ꯄꯨꯂꯞ ꯑꯃ ꯁꯤꯡꯕ ꯀꯥꯟꯗ ꯃꯥ ꯃꯥ ꯑꯃꯅꯤ ꯂꯥꯟꯕ ꯂꯩꯇꯦꯕ ꯑꯗꯨꯗꯤ. ꯅꯪꯉꯣꯟꯗ ꯃꯇꯝꯁꯨ ꯆꯪꯕꯁꯨ ꯅꯠꯇ꯭ꯔꯦ ꯎꯝ. ꯑꯗꯨꯅ ꯅꯪ ꯑꯗꯩ ꯈꯪꯕ ꯐꯤꯖꯤꯀꯦꯜꯗꯩ ꯍꯧꯔꯕ ꯅꯪ ꯅꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨꯅꯤ ꯆꯦꯟꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯛꯁꯤꯂꯦꯟ ꯇꯧꯍꯧꯗꯕ ꯑꯩꯅ ꯍꯥꯏꯗꯤ ꯀꯣꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯛꯇꯦꯕ ꯑꯁ ꯑꯦꯛꯁꯤꯂꯦꯟ ꯇꯥꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯦ ꯑꯦꯛꯁꯤꯂꯦꯟ ꯇꯥꯕ ꯃꯤꯅ ꯃꯥꯔꯛ ꯀꯨꯟꯅꯦꯕ ꯍꯦꯟꯗꯣꯏꯁꯦ ꯃꯥꯔꯛ ꯀꯨꯟꯁꯤ ꯑꯦꯛꯖꯥꯝꯗ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗꯒꯤ ꯃꯥꯔꯛ ꯀꯨꯟ ꯍꯦꯜꯂꯨꯒꯦ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏꯕ ꯋꯥꯅꯦꯕ ꯋꯥꯔꯛꯀꯅꯦꯕ ꯃꯥꯔꯛ ꯀꯨꯟꯗꯨ ꯇꯥꯟꯅꯕꯗ ꯅꯦꯒꯦꯇꯤቭ ꯂꯩꯔꯝꯃꯗꯤ ꯑꯃꯨꯛ ꯅꯦꯒꯦꯇꯤቭꯁꯨ ꯆꯠꯈꯤꯗꯣꯏꯅꯤ ꯑꯗꯨꯅ ꯂꯝꯖꯦꯟꯗꯩ ꯍꯧꯔꯒ ꯃꯥꯔꯛ ꯐꯪꯅꯕ ꯅꯣꯏꯁꯨ ꯀꯟꯅ ꯆꯦꯜꯂꯛꯑꯣ ꯅꯣꯏ ꯉꯝꯅꯕ ꯇꯧꯔꯒ ꯑꯗꯣ ꯂꯝꯖꯦꯟꯗꯒꯤ ꯍꯧꯕ ꯅꯣꯏ ꯃꯥꯔꯛ ꯇꯥꯅꯕ ꯍꯧꯔꯝꯃꯦꯕ ꯂꯝꯖꯦꯟꯗ ꯑꯦꯛꯁꯤꯂꯦꯟ ꯐꯪꯉꯗꯤ ꯌꯦꯡꯉꯨ ꯃꯥꯔꯛ ꯀꯨꯟ ꯍꯦꯜꯂꯕꯅꯤ ꯅꯣꯔꯃꯦꯜ ꯒꯨꯗꯇꯒꯤ ꯁꯤ ꯃꯥꯔꯛ ꯑꯦꯛꯖꯥꯝꯅꯤ ꯈꯟꯗꯣꯛꯑꯣ ꯑꯦꯛꯖꯥꯝꯗꯒꯤ ꯊꯑꯣꯏꯅ ꯃꯥꯔꯛ ꯀꯨꯟ ꯍꯦꯜꯂꯨꯁꯤꯗꯤ ꯋꯥꯅꯦꯕ ꯑꯗꯨꯒ ꯄꯨꯂꯞ ꯇꯧꯕꯗꯣ 10 ꯆꯤꯡꯕ ꯉꯝꯅꯕ ꯎꯄꯥꯏ ꯑꯃ ꯇꯧꯑꯣꯕ ꯃꯥ ꯑꯃꯨꯛꯅꯤ ꯑꯃꯨꯛ ꯆꯤꯡꯕ ꯀꯥꯟꯗ ꯑꯃ ꯃꯥꯡꯍꯟꯈꯤꯗꯩ ꯁꯔꯨꯛꯇꯤ 10 ꯆꯤꯡ ꯉꯝꯅꯕ ꯇꯧꯑꯣꯕ ꯈꯣꯡ ꯈꯤꯇꯪ ꯂꯦꯡꯉ ꯑꯗꯨꯝ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯌꯥꯗꯕꯅꯤ ꯐꯖꯅ ꯑꯗꯨ ꯐꯖꯅ ꯆꯤꯡꯍꯟꯕꯅꯤꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯩ ꯈꯣꯠꯇꯤ ꯇꯧꯍꯟꯗꯕꯅꯤ ꯑꯣ ꯃꯥꯄꯟ ꯆꯤꯡꯉꯦ ꯈꯜꯂꯣꯀꯣ ꯃꯥꯄꯟ ꯐꯪꯗꯣꯏꯔꯣꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯗꯨ ꯏꯁꯇ꯭ꯔꯦꯠꯇ ꯍꯥꯏꯁꯦ ꯈꯣꯡꯁꯤ ꯁꯨꯛꯂꯦꯡ ꯂꯦꯡꯗꯕꯤꯗ ꯑꯗꯨꯝ ꯆꯤꯡꯍꯟꯗꯣꯏꯔꯣ ꯈꯤꯇꯪ ꯈꯣꯡꯁꯤ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯀꯣꯟꯖꯔ ꯁꯤ ꯄꯥꯏꯔꯦ ꯁꯤ ꯀ꯭ꯔꯣꯁ ꯈꯨꯠꯁꯤꯁꯨꯅꯦ ꯁꯤ ꯄꯨꯔꯥ ꯏꯁꯇ꯭ꯔꯦꯠꯅꯤ ꯂꯩꯍꯜꯂꯦ ꯊꯥꯗꯕꯗ ꯆꯞ ꯆꯞ ꯇꯤꯡꯗꯣꯏꯕ ꯆꯞ ꯆꯞ ꯆꯤꯡ ꯈꯣꯡꯁꯤꯁꯨ ꯏꯁꯇ꯭ꯔꯦꯠ ꯑꯣꯏꯅ ꯆꯠꯈꯤꯗꯦꯕ ꯑꯗ ꯁꯨꯃꯥꯏꯅ ꯊꯥꯔꯒ ꯏꯁꯇ꯭ꯔꯦꯠꯇ ꯂꯩꯗꯅ ꯂꯩꯍꯟꯕ ꯆꯤꯡꯈꯠꯂꯅꯤ ꯉꯥꯏꯍꯥꯛ ꯂꯩꯍꯜꯂꯅꯤ ꯑꯁ ꯏꯁꯇ꯭ꯔꯦꯠꯇꯗꯤ ꯌꯥꯝ ꯇꯧꯕꯅꯤ ꯑꯗꯨ ꯈꯣꯡ ꯈꯣꯡꯈꯠꯂꯨꯕꯗꯤ ꯌꯥꯔꯦ ꯈꯣꯡ ꯈꯣꯡꯈꯠꯇ ꯃꯣꯏ ꯑꯣꯐꯤꯁꯥꯔ ꯂꯣꯏ ꯂꯩꯔꯛꯇꯣꯏꯅꯤ ꯃꯔꯤ ꯅꯪꯒꯤ ꯑꯀꯣꯏꯕ ꯉꯝꯃꯛꯇ꯭ꯔꯦ ꯍꯥꯏ ꯀꯥꯟꯗꯣ ꯑꯥ ꯂꯥꯁ ꯋꯥꯟ ꯉꯝꯃꯛꯇ꯭ꯔꯦꯅ ꯍꯥꯏ ꯀꯥꯟꯗ ꯑꯗꯨꯝ ꯀꯥꯟꯗ ꯈꯤꯇꯪ ꯍꯥꯏꯐꯦꯠ ꯍꯥꯏꯗꯤ ꯑꯗꯨꯝꯕꯗꯗꯤ ꯀꯣꯟꯖꯟ ꯅꯠꯇꯕ ꯑꯗꯨꯝꯕꯗꯗꯤ ꯌꯥꯔꯛꯑꯅꯤ ꯌꯥꯏ. ꯉꯜꯂꯤꯉꯩꯗꯗꯤ ꯅꯪ ꯍꯧꯕꯒ ꯇꯧꯔꯗꯤ 3 ꯃꯨꯛꯇꯤ ꯌꯥꯅꯤꯅꯀꯣ 3 ꯇꯔꯨꯛꯇꯤ ꯀꯔꯤ ꯌꯥꯔꯦ. ꯄꯨꯂꯞ ꯇꯧꯕ ꯅꯣꯏ ꯌꯥꯝ ꯋꯥꯕ꯭ꯔꯣ ꯋꯥꯏ ꯈꯔ ꯋꯦꯠ ꯈꯔ ꯂꯨꯝꯃꯦ ꯑꯗ ꯄꯨꯂꯞ ꯇꯧꯕꯗꯣ 3 ꯃꯨꯛꯇꯤ ꯑꯗꯨꯝ ꯐꯖꯅ ꯆꯤꯡꯉꯝꯃꯦꯕ ꯑꯗꯒꯤ 9 ꯃꯨꯛꯇꯤ ꯈꯔ ꯈꯣꯡꯁꯤ ꯈꯤꯇꯪ ꯂꯦꯡꯅꯤꯡ ꯀ꯭ꯔꯣꯁ ꯆꯠꯄ ꯌꯥꯕ ꯇꯥꯏ ꯑꯗꯨ ꯅꯁꯥꯅꯅꯦ ꯈꯔ ꯁꯤꯡꯅ ꯇꯧꯔ ꯍꯦꯛꯇ ꯍꯧꯕꯒꯅꯦ ꯋꯥꯅ ꯍꯦꯛꯇ ꯐꯠ ꯀꯣꯡꯈꯠꯂꯨꯅꯣꯕ ꯈꯔ ꯆꯤꯡꯈꯠꯂꯛꯄꯗ ꯇꯞ ꯇꯞꯅ ꯍꯥꯏꯗꯤ ꯃꯣꯏ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯎꯔꯁꯨ ꯀꯣꯡꯈꯠꯂꯛꯄ ꯐꯠ ꯃꯥꯟꯗꯅꯕ ꯈꯤꯇꯪ ꯋꯥꯕꯒꯤ ꯀꯣꯡꯈꯠꯂꯛꯄ ꯃꯥꯟꯅꯕ ꯑꯣꯏꯅ ꯇꯧꯕ ꯍꯧꯕꯒ ꯅꯪꯅ ꯍꯦꯛꯇ ꯀꯣꯡꯈꯠꯂ ꯆꯤꯡꯉꯨꯔꯗꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯗꯨꯅ ꯍꯥꯏꯗꯤ ꯃꯈꯣꯡꯗꯣ ꯇꯤꯡꯊꯧ ꯍꯥꯏꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯑꯗꯨ ꯅꯪ ꯇꯣꯛꯑꯣ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯨꯅ ꯄꯨꯂꯞꯁꯤꯗꯤ ꯑꯩꯗꯤ 10 ꯇꯧꯍꯟꯅꯤꯡꯉꯤ ꯃꯥꯔꯛ 10 ꯍꯥꯏꯗꯤ ꯃꯥ ꯑꯃꯨꯛꯅꯤ ꯈꯜꯂꯣ ꯉꯝꯅꯕ ꯎꯄꯥꯏ ꯑꯃ ꯇꯧꯋꯦ ꯀꯩꯒꯤꯅꯣ ꯂꯣꯏꯔꯛꯄꯩ ꯑꯅꯤꯗꯣ ꯑꯗꯨꯅꯦꯕ ꯍꯦꯛꯇ ꯏꯁꯥꯁꯦ ꯈꯤꯇꯪ ꯂꯦꯡꯕ ꯉꯝꯅ ꯂꯩꯔꯒ ꯇꯧ ꯀꯩꯅꯣ ꯀꯟꯊꯤ ꯊꯣꯛꯅ ꯇꯧꯁꯜꯂꯨ ꯀꯟꯊꯤ ꯊꯣꯛꯄꯁꯤꯅ ꯈꯥꯅꯕ ꯂꯣꯏ ꯐꯪꯗꯣꯏꯅꯤ ꯍꯦꯛ ꯂꯣꯏꯔꯛꯄ ꯀꯥꯟꯗ ꯑꯗꯨ ꯂꯝꯖꯦꯜꯗꯗꯤ ꯊꯣꯛꯎꯕꯗꯤ ꯌꯥꯔꯦ ꯆꯦꯟꯕ ꯍꯥ ꯀꯟꯊꯤ ꯊꯣꯛꯎꯕ ꯂꯝꯖꯦꯟꯗꯗꯤ ꯍꯧꯕꯒꯗꯤ ꯑꯩꯅ ꯊꯣꯛꯑꯔꯣꯏ ꯍꯥꯏꯅ ꯍꯥꯏꯁꯤꯅꯤ ꯍꯥꯏꯗꯤ ꯊꯣꯛꯇꯤ ꯊꯣꯛꯑꯕ ꯂꯣꯏꯔꯝꯗꯥꯏ 800 900 ꯆꯦꯟꯕ ꯂꯣꯏꯔꯛꯄꯗꯗꯤ ꯅꯪ ꯀꯟꯊꯤ ꯊꯣꯛꯄꯁꯤꯗꯤ ꯑꯔꯣꯏꯕꯅꯤ ꯈꯜꯂꯒ ꯑꯗꯨꯝ ꯅꯪ ꯅꯍꯥꯟꯒꯩ ꯆꯦꯜꯂꯨꯔꯤꯁꯦ ꯑꯩ ꯉꯁꯤ ꯁꯤꯒꯤꯁꯤꯅ ꯑꯔꯣꯏꯕꯅꯤ ꯈꯜꯂꯒ ꯆꯦꯟꯁꯜꯂꯣ ꯌꯥꯔꯤꯈꯩꯗꯤꯅꯦ ꯃꯣꯏ ꯏꯝꯐꯥꯜꯗꯗꯤ ꯀꯌꯥ ꯂꯧꯗꯣꯏꯅꯣ ꯈꯪꯗꯦ ꯌꯥꯔꯤꯈꯩ 5 ꯃꯅꯨꯡꯗ ꯇꯥꯅꯕꯗ 5 ꯃꯅꯨꯡ ꯇꯥꯔꯕ ꯁꯣꯏꯔꯣꯏ ꯅꯪ ꯑꯦꯛꯁꯤꯂꯦꯟ ꯑꯣꯏꯒꯦꯔꯥ ꯒꯨꯗ ꯑꯣꯏꯒꯦꯔꯥ 5 ꯐꯥꯎꯗꯗꯤ ꯑꯗꯨꯝ ꯁꯣꯏꯗꯅ ꯂꯧꯔꯛꯑꯅꯤ ꯑꯗꯨ ꯏꯝꯐꯥꯜ ꯌꯥꯝ ꯂꯧꯗꯦ ꯍꯥꯏꯁꯤꯅꯤ ꯂꯧꯔꯣꯏ ꯍꯥꯏꯁꯤꯅꯤ ꯈꯪꯗꯦ ꯂꯧꯕ ꯂꯧꯔꯗꯤ ꯏꯝꯐꯥꯜꯗꯤ ꯃꯤ ꯌꯥꯝ ꯁꯤꯟꯈ꯭ꯔꯅꯤ ꯑꯩꯈꯣꯏꯒꯤꯗꯗꯤ ꯃꯤ ꯌꯥꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯔꯣꯗ ꯃꯤ 19 ꯂꯧꯏ ꯑꯗꯨꯒꯤ ꯁꯥꯎꯟ ꯈꯔ ꯀꯜꯍꯜꯂꯨ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯉꯁꯤ ꯂꯣꯏꯕꯒ ꯄꯨꯂꯞ ꯖꯤꯛ ꯖꯥꯛꯅꯕꯒꯤ ꯂꯣꯏꯕ ꯀꯥꯟꯗ ꯄꯨꯁꯜꯂꯒ ꯑꯩꯈꯣই ꯆꯦꯁ ꯂꯥꯟ ꯍꯥꯏ ꯑꯣꯜꯂꯅꯤ ꯖꯤꯛꯖꯥꯛꯇꯣ ꯑꯝꯇ ꯖꯤꯛ ꯖꯥꯛꯁꯤꯗꯤ ꯑꯁ ꯏꯆꯝ ꯆꯝꯕꯅꯤ ꯇꯦꯟꯕꯅꯤ ꯑꯥ ꯀꯩꯁꯨ ꯉꯝꯅꯤ ꯖꯤꯛ ꯖꯥꯛꯇꯗꯤ ꯄꯥꯈꯠꯂꯨꯅꯤ ꯖꯤꯛ ꯖꯥꯛꯇꯤ ꯉꯝꯅꯤ ꯑꯩꯅ ꯅꯣꯏꯗ ꯄꯨꯂꯞꯇꯨꯅꯦꯕ ꯐꯖꯅ ꯆꯤꯡꯈꯠꯂꯛꯏꯁꯦ ꯑꯗꯨ ꯄꯨꯁꯜꯂꯒ ꯅꯪꯁꯦ ꯐꯝꯍꯜꯂꯒ ꯍꯥꯏꯗꯤ ꯆꯦꯁ ꯑꯣꯟꯕꯒꯤ ꯍꯥꯏꯠ ꯑꯣꯟꯕ ꯋꯦꯠ ꯑꯣꯟꯕ ꯋꯦꯠꯇꯁꯨ ꯔꯤ ꯊꯥꯕ ꯌꯥꯎꯋꯦ ꯑꯗꯣ ꯑꯟꯗꯔ ꯋꯦꯠꯁꯨ ꯂꯩꯔꯝꯒꯅꯤ ꯑꯟꯗꯔ ꯋꯦꯠ ꯀꯌꯥꯃꯨꯛ ꯌꯥꯅꯤ ꯋꯦꯠꯁꯦ ꯋꯦꯠꯁꯤ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤꯗꯤ 49 51 ꯀꯌꯥꯃꯨꯛ ꯑꯟꯗꯔ ꯋꯦꯠꯂꯣ ꯑꯟꯗꯔ ꯋꯦꯠꯁꯤ 60 ꯍꯦꯟꯕꯗ 60 60 ꯀꯌꯥ ꯀꯔꯤ ꯑꯣꯚꯔ ꯋꯦꯠꯇꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯣꯚꯔ ꯋꯦꯠꯀꯤꯅꯤꯅ ꯑꯃ ꯔꯤ ꯊꯥꯏꯌꯦꯕ ꯑꯗꯨ ꯑꯝꯇꯗꯤ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯁꯦ ꯂꯩꯈꯩꯁꯦ 68 ꯑꯣꯚꯔꯋꯦꯠꯇꯤ ꯑꯣꯏꯔꯣꯏ ꯑꯣꯚꯔ ꯋꯦꯠꯇꯤ ꯑꯣꯏꯔꯣꯏꯕ ꯍꯥꯏꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯅꯤ ꯑꯣꯟꯗꯣꯏꯕ ꯅꯠꯇ꯭ꯔꯣ ꯑꯣꯚꯔ ꯋꯦꯠ ꯑꯣꯏꯔꯒ ꯂꯝꯖꯦꯟ ꯉꯝꯃꯤꯅꯤ ꯈꯜꯂꯣ ꯑꯥ ꯆꯤꯡ ꯆꯦꯟꯕꯁꯤ ꯃꯣꯏꯅꯗꯤ ꯈꯔ ꯂꯥꯛꯆꯔꯦ ꯍꯥꯏꯕꯗꯤ ꯃꯣꯏꯗꯤ ꯆꯤꯡ ꯑꯉꯝꯕ ꯍꯥꯏꯁꯤ ꯑꯗꯨꯝ ꯄ꯭ꯔꯦꯛꯇꯤꯁ ꯑꯣꯏꯅ ꯂꯩꯖꯔꯕꯅꯤꯅ ꯅꯣꯡꯃꯁꯤ ꯗꯦꯂꯤ ꯔꯨꯇꯤꯟ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯤꯡ ꯆꯦꯟꯅꯔꯤꯁꯤꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯆꯦꯟꯅ ꯋꯥꯅꯤꯗꯅ ꯑꯗꯨ ꯇꯧꯔꯦ ꯑꯗꯣ ꯅꯣꯡꯃꯁꯦ ꯅꯪꯗꯦ ꯑꯩꯈꯣই ꯗꯣꯀꯨꯃꯦꯟ ꯆꯦꯛ ꯇꯧꯕꯁꯦ ꯏꯟꯇ꯭ꯔꯤ ꯄꯥꯁ ꯑꯥꯎꯠ ꯄꯥꯁꯀꯤ ꯄꯤꯊꯣꯔꯛꯑꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂ ꯃꯦꯗꯤꯀꯦꯜ ꯇꯧꯔꯦ ꯃꯦꯗꯤꯀꯦꯜꯁꯤꯅ ꯁꯥꯅ ꯁꯤꯡꯉꯨꯀꯣ ꯃꯣꯏꯅ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯤꯅꯅꯦ ꯑꯍꯥꯟꯕ ꯅꯣꯏ ꯆꯠꯄ ꯀꯥꯟꯗ ꯅꯥꯀꯣꯡꯁꯤ ꯐꯖꯅ ꯁꯦꯡꯇꯣꯛꯑ ꯆꯠꯂꯣ ꯌꯥꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯠꯂꯣ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯐꯣꯟ ꯌꯦꯡꯕꯤꯗꯕ ꯃꯤꯠ ꯐꯣꯟꯗꯨꯗꯤ ꯌꯦꯡꯉꯨꯅꯨ ꯑꯉꯥꯡꯗꯣ ꯄꯣꯠꯇꯤ ꯌꯥꯝ ꯌꯦꯡꯉꯨꯔꯅꯨ ꯅꯣꯏꯅ ꯍꯥꯏ ꯋꯥꯅꯤ ꯖꯤꯗꯤꯒꯤꯗꯅꯦ ꯐꯖꯅ ꯀꯥ ꯑꯃꯃꯝꯗ ꯄꯨꯁꯜꯂꯒ ꯍꯧꯖꯤꯛꯀꯤ ꯑꯥꯏ ꯁꯥꯏꯠꯀꯤꯁꯤ ꯐꯖꯅ ꯇꯧꯕꯤꯑꯕ ꯃꯣꯏꯗꯤ ꯁꯨꯝꯕ ꯑꯉꯥꯟꯕ ꯏꯆꯝ ꯆꯝꯕꯗꯅꯦꯕ ꯇꯧꯔꯛꯇꯣꯏꯁꯦ ꯑꯗꯨ ꯁꯨꯝꯕꯗ ꯊꯝꯃꯛꯇꯣꯏꯅꯦ ꯑꯗꯨꯅ ꯍꯦꯛꯇ ꯋꯥꯒꯅꯦꯕ ꯑꯗꯨꯒ ꯑꯥꯏ ꯁꯥꯏꯠꯀꯤ ꯌꯦꯡꯉꯝꯗꯥꯏꯗꯁꯨ ꯅꯣꯏꯅ ꯑꯇꯣꯞꯄ ꯑꯉꯥꯟꯕꯗ ꯁꯨꯝꯕꯗ ꯌꯥꯝ ꯌꯦꯡꯁꯤꯜꯂꯨꯅꯕ ꯑꯉꯥꯟꯕ ꯃꯣꯏꯒꯤ 10 ꯁꯤꯐꯥꯏꯒꯤ 10 ꯑꯃ ꯂꯩꯗꯅ ꯑꯗꯨꯝꯕ ꯑꯃꯝꯕ ꯂꯣꯏꯅ ꯌꯦꯡꯉꯝꯕ ꯂꯣꯏꯔꯒ ꯑꯣꯏꯅ ꯌꯦꯡꯉꯣꯕ ꯑꯉꯥꯟꯕꯗ ꯃꯣꯏꯗꯤ ꯏꯆꯝ ꯆꯝꯅ ꯐꯖꯅ ꯇꯧ ꯍꯥꯏꯗꯤ ꯀꯥ ꯑꯃꯃꯝꯗ ꯄꯨꯁꯜꯂꯒ ꯇꯧꯔꯛꯄꯗ ꯅꯠꯇꯦꯕ ꯃꯣꯏ 10 ꯑꯣꯏꯗꯅ ꯁꯨꯝꯕ ꯊꯣꯡꯅꯥꯎ ꯁꯨꯝ ꯄꯥꯜꯂꯒ ꯑꯗꯨꯅ ꯑꯉꯥꯟꯕ ꯃꯌꯥꯝ ꯆꯪꯉꯛꯄꯅꯤꯅ ꯍꯦꯛꯇ ꯐꯔꯛ ꯇꯥꯕꯅꯦꯕ ꯑꯗꯣ ꯑꯥꯏꯒꯤꯗꯣ ꯁꯨꯃꯥꯏꯅ ꯌꯦꯡꯅꯔꯨꯗ ꯁꯨꯃꯥꯏꯅ ꯌꯦꯡꯗꯣꯏꯅꯤ ꯅꯥꯝ ꯌꯦꯡꯗꯣꯏꯅꯤ ꯅꯥꯝ ꯌꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯔꯤ ꯇꯥꯔꯦ ꯅꯥꯝ ꯑꯁꯤ
ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯈꯥꯗꯤ ꯄꯣꯜꯂꯦ ꯑꯅꯤꯗꯨ ꯃꯅꯨꯡꯗ ꯑꯃ ꯁꯦꯡꯅꯕꯗꯤ ꯍꯥꯏꯕ ꯃꯦꯟ ꯑꯣꯏꯅ ꯃꯣꯏꯅ ꯍꯥꯏꯕꯗꯤ ꯔꯥꯏꯠ ꯍꯦꯟꯗꯦड ꯑꯣꯏꯒꯅꯤ ꯔꯥꯏꯠꯁꯤ ꯎꯒꯗꯕ ꯔꯥꯏꯠ ꯎꯒꯗꯕ ꯔꯥꯏꯠꯁꯤ ꯌꯥꯝ ꯁꯦꯡꯅ Yes. ꯍꯥꯏꯗꯤ ꯍꯌꯦꯡ ꯇ꯭ꯔꯦꯅꯤꯡ ꯈꯨꯠꯂꯥꯏ ꯄꯥꯏꯗꯣꯏꯅꯤꯅ ꯔꯥꯏꯠꯅꯅꯤꯗꯅ ꯀꯥꯞꯄꯛꯇꯣꯏꯁꯤ ꯔꯥꯏꯠꯅ ꯏꯝ ꯂꯧꯔꯒ ꯑꯗꯨꯒꯤꯅꯤ ꯑꯗꯒꯤ ꯌꯥ ꯇꯤꯟ ꯆꯥꯕ ꯌꯥ ꯇꯤꯟ ꯆꯥꯕꯁꯤꯁꯨ ꯌꯥ ꯑꯩꯈꯣꯏꯒꯤ ꯇꯦꯛꯆꯜꯂꯒ ꯑꯩꯈꯣꯏ ꯄꯤꯛꯂꯞꯅ ꯑꯃ ꯂꯩꯗꯅ ꯁ꯭ꯋꯥꯏꯗ ꯇꯦꯛꯆꯜꯂꯒ ꯄꯤꯛꯂꯞꯅ ꯍꯧꯕ ꯑꯗꯨꯝꯕꯗꯨꯁꯨ ꯌꯥꯗꯦ ꯃꯣꯏ ꯍꯦꯛꯇ ꯔꯤ ꯊꯥꯏꯌꯦꯕ ꯔꯤꯅ ꯑꯍꯥꯟꯕꯅꯤꯅ ꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯈꯣꯠꯄ ꯍꯦꯛꯇ ꯌꯥꯗꯕꯁꯤ ꯏꯁꯜꯂꯒ ꯑꯗꯨꯝ ꯔꯤ ꯊꯥꯕꯅꯦꯕ ꯆꯪꯕ ꯀꯥꯟꯗ ꯑꯩꯈꯣই ꯑꯍꯥꯟꯕ ꯇꯧꯔꯤꯁꯤ ꯀꯔꯤ ꯇꯧꯔꯦ ꯅꯥꯀꯣꯡ ꯆꯦꯛ ꯇꯧꯔꯦ ꯅꯥꯀꯣꯡ ꯈꯣꯗꯤ ꯂꯩꯍꯜꯂꯨꯅꯨꯀꯣ ꯍꯦꯛꯇ ꯐꯨꯟꯕꯗꯤ ꯍꯦꯛꯇ ꯏꯁꯜꯂꯛꯇꯣꯏꯅꯤ ꯃꯣꯏꯗꯤ ꯁꯤꯗꯤ ꯅꯪ ꯊꯑꯣꯏꯅꯤ ꯑꯩ ꯑꯍꯜ ꯌꯦꯡꯕꯤꯔꯛꯀꯗꯕ ꯅꯠꯇ꯭ꯔꯦꯕ ꯑꯗꯨ ꯅꯥꯀꯣꯡ ꯐꯖꯅ ꯁꯦꯡꯗꯣꯛꯑ ꯆꯠꯂꯣ ꯑꯗꯨ ꯂꯣꯏꯕ ꯀꯥꯟꯗ ꯏꯁꯥꯒꯤ ꯁꯤ ꯐꯤꯒꯔ ꯌꯦꯡꯕꯅꯦꯕ ꯐꯨꯔꯤꯠ ꯂꯧꯊꯣꯛꯇꯣꯏꯅꯦꯕ ꯐꯨꯔꯤꯠ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯁꯔꯨꯒꯨꯝꯕꯁꯦ ꯃꯤ ꯀꯨꯠꯆꯟꯕ ꯂꯩꯗꯅ ꯃꯅꯤꯡꯗꯁꯨ ꯁꯨꯝ ꯌꯥꯜꯍꯜꯂꯒ ꯁꯤ ꯌꯦꯡꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯁꯔꯨ ꯊꯣꯛꯄꯗꯣ ꯁꯣꯜꯖꯔꯒꯤꯒꯁꯦ ꯃꯥꯟꯅꯕ꯭ꯔꯩꯅ ꯑꯗꯨ ꯌꯦꯡꯉꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯐꯝꯍꯜꯂꯒ ꯊꯝꯃꯒ ꯑꯥꯏ ꯁꯥꯏꯠ ꯌꯧꯔꯛꯑꯅꯤ ꯑꯥꯏ ꯁꯥꯏꯠ ꯌꯦꯡꯕ ꯂꯣꯏꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯃꯩ ꯑꯀꯨꯞꯄ ꯃꯣꯏ ꯄꯨꯊꯣꯔꯛꯄꯅꯦꯕ ꯄꯦꯄꯔ ꯃꯆꯥ ꯑꯃꯗ ꯑꯗꯨꯁꯨ ꯑꯃꯨꯛ ꯄꯥꯍꯟꯗꯣꯏꯅꯤ ꯃꯤꯠ ꯅꯥꯝ ꯈꯨꯝꯃꯒ ꯑꯗꯨꯒꯤ ꯀꯂꯔ ꯕ꯭ꯂꯥꯏꯟꯅꯦꯁ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤ ꯀꯂꯔ ꯕ꯭ꯂꯥꯏꯟꯅꯦꯁꯇꯤ ꯌꯥꯝ ꯂꯩꯒꯟꯗꯦ ꯍꯥꯏ ꯀꯂꯔ ꯕ꯭ꯂꯥꯏꯟꯅꯦꯁꯇꯤ ꯀꯔꯤ ꯌꯥꯗꯕꯅꯤꯀꯣ ꯀꯂꯔ ꯕ꯭ꯂꯥꯏꯟꯅꯦꯁꯁꯤꯁꯨ ꯔꯤ ꯑꯗꯨꯝ ꯊꯥꯕꯅꯦ ꯃꯤꯠꯀꯤ ꯃꯔꯨꯑꯣꯏꯅ ꯃꯤꯠ ꯁꯣꯛꯄꯁꯤꯅꯦ ꯃꯣꯏꯅ ꯐꯠ ꯔꯤꯒꯨꯝꯕ ꯊꯥꯔꯤꯁꯦ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠꯀꯤ ꯇꯧꯅꯕ ꯁꯨꯝ ꯄꯨꯁꯜꯂꯛꯑꯅꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠ ꯇꯧꯕꯝꯗꯥꯏꯁꯤꯗ ꯃꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕꯅꯦꯕ ꯅꯣꯏꯒꯤ ꯗꯥꯛ ꯂꯩꯕ ꯅꯣꯏꯒꯤ ꯑꯅꯥꯕ ꯍꯥꯏꯔꯛꯑꯣꯅ ꯑꯗꯨ ꯅꯣꯏꯅ ꯁꯨꯝ ꯍꯥꯏꯗꯤ ꯁ꯭ꯋꯥꯏ ꯍꯥꯏꯗꯣꯛꯎꯅꯕ ꯃꯣꯏꯅ ꯐꯥꯈ꯭ꯔꯒꯅ ꯐꯥꯈ꯭ꯔꯦ ꯐꯥꯗ꯭ꯔꯗꯤ ꯍꯥꯏꯗꯣꯛꯎꯅꯕ ꯍꯥꯏꯗꯣꯛꯑꯗꯤ ꯃꯣꯏꯅ ꯑꯗꯨꯝ ꯃꯥꯔꯛ ꯇꯧꯈꯤꯗꯣꯏꯅꯤ ꯁꯤꯗꯤ ꯃꯥꯔꯛ ꯇꯧꯈ꯭ꯔꯕꯅꯤꯅ ꯅꯪ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯇꯦ ꯔꯤ ꯑꯗꯨꯝ ꯊꯥꯈꯤꯗꯣꯏꯅꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯣꯏꯅ ꯀꯣꯟꯅ ꯇꯧꯔꯛꯄ ꯀꯥꯟꯗ ꯐꯥꯈ꯭ꯔ ꯐꯥꯔꯦ ꯗꯥꯛ ꯂꯩꯕ ꯍꯥꯏꯗꯤ ꯈꯥꯏꯈꯤꯕ ꯈꯣꯠꯈꯤꯕ ꯑꯣꯄꯔꯦꯁꯟꯒꯤ ꯗꯥꯛꯀꯨꯝꯕ ꯍꯪꯉꯛꯄꯅꯦꯕ ꯍꯥꯏꯗꯣꯛꯑꯗꯤ ꯃꯥꯔꯛ ꯇꯧꯗꯣꯏꯅꯤꯅ ꯈꯨꯠꯁꯦ ꯈꯨꯠꯁꯤꯃ ꯊꯦꯡꯅꯕꯁꯤꯃ ꯌꯥꯗ꯭ꯔꯦ ꯅꯣꯛꯅꯤ ꯑꯃ ꯈꯨꯠꯀꯤ ꯑꯃ ꯆꯦꯛ ꯇꯧꯔꯛꯑꯅꯤ ꯑꯗꯨꯗꯒꯤ ꯅꯣꯛꯅꯤꯒ ꯁꯤ ꯊꯤꯟꯖꯟ ꯆꯟ ꯅꯠꯇ꯭ꯔꯣ ꯁꯟꯕ ꯍꯥꯏꯁꯦ ꯑꯥ ꯑꯥꯈꯣꯏ ꯅꯠꯇꯦ ꯁꯤ ꯍꯥꯏꯗꯤ ꯈꯨꯖꯥꯝ ꯁꯤ ꯃꯔꯤꯁꯦ ꯁꯤꯗ ꯆꯟ ꯋꯥꯅꯤ ꯆꯠꯂꯦ ꯑꯗꯨꯒ ꯔꯤꯡꯋꯥꯝ ꯂꯩꯕꯗꯣ ꯔꯤꯡꯋꯥꯝ ꯂꯩꯕꯗꯣ ꯅꯣꯏ ꯍꯥꯏꯗꯤ ꯑꯩꯗꯤ ꯔꯤꯡꯋꯥꯝ ꯑꯩꯁꯨ ꯂꯩꯖꯩꯑꯕ ꯂꯩꯕꯁꯤ ꯁ꯭ꯋꯥꯏꯒꯤ ꯐꯩꯒꯟ ꯁ꯭ꯋꯥꯏꯁꯤꯗ ꯍꯥꯏꯗꯤ ꯐꯈ꯭ꯔꯒ ꯔꯤꯡꯋꯥꯝꯁꯤ ꯐꯔꯒ ꯋꯥꯔꯛ ꯇꯧꯔ ꯂꯩꯕꯅꯦꯕ ꯑꯗꯨ ꯅꯣꯏ ꯐꯈꯤꯕ ꯑꯣꯏꯔꯒꯅ ꯂꯣꯁꯟꯂ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯡꯒꯨꯝꯕ ꯇꯩꯁꯜꯂꯀꯥꯟꯗꯗꯤ ꯑꯃꯨꯛꯁꯨ ꯐꯕꯅꯦꯕ ꯋꯥꯕꯗꯣ ꯑꯗꯨꯅ ꯇꯩꯁꯜꯂ ꯆꯠꯈ꯭ꯔꯣ ꯋꯥꯕꯅꯤꯅ ꯑꯩ ꯐꯔꯒ ꯍꯥꯏꯗꯤ ꯈꯤꯇꯪ ꯗꯥꯛ ꯎꯕꯅꯤꯅ ꯑꯩꯁꯦ ꯑꯁ ꯐꯥꯈ꯭ꯔꯦꯕ ꯃꯥꯔꯛ ꯇꯧꯒꯦ ꯑꯩꯒꯤ ꯔꯤꯡꯋꯥꯝꯒꯤ ꯗꯥꯛꯇ ꯏꯃꯥꯟꯅꯕ ꯑꯃꯗ ꯔꯤꯡꯋꯥꯝ ꯁꯧꯕ ꯑꯃꯅ ꯔꯤ ꯊꯥꯏ ꯑꯗꯨꯅ ꯔꯤꯡꯋꯥꯝ ꯁꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯛ ꯋꯥꯔꯛ ꯇꯧꯔ ꯂꯩꯕꯗꯣ ꯅꯣꯏ ꯍꯥꯏꯗꯤ ꯂꯣꯁꯟꯒꯨꯝꯕ ꯇꯩꯁꯟꯕ ꯀꯥꯟꯗ ꯐꯕꯅꯦꯕ ꯋꯥꯕ ꯐꯕꯅꯦꯕ ꯑꯗꯣ ꯉꯁꯥꯏ ꯎꯠꯄꯗꯣ ꯑꯗꯨꯗꯣ ꯅꯪ ꯄꯤꯛꯇꯤ ꯄꯤꯛꯏ ꯅꯪꯒꯤꯗꯣ ꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯗꯨ ꯄꯤꯛꯇꯤ ꯄꯤꯛꯏ ꯑꯗꯨ ꯁꯤꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯒꯨꯝꯕꯅꯦ ꯔꯤꯡꯋꯥꯝꯅꯦ ꯈꯪꯅꯅꯕꯅꯦ ꯀꯩꯅꯣꯒꯨꯝꯕꯅ ꯍꯥꯏꯐꯦꯠ ꯂꯦꯟꯊꯠꯂ ꯈꯣꯠꯇꯠꯂꯒꯅꯦ ꯂꯦꯟꯊꯠꯂꯨꯅꯨ ꯁꯣꯛꯇꯤ ꯁꯣꯛꯍꯜꯂꯨꯔꯅꯨ ꯌꯥꯝ ꯁꯣꯛꯍꯜꯂꯨꯔꯅꯨ ꯈꯪꯍꯧ ꯆꯠꯁꯤꯔꯕ꯭ꯔꯣ ꯆꯠꯍꯟꯗꯣꯏꯅꯤ ꯁꯤ ꯌꯧꯕꯤꯗꯣ ꯁꯦꯠꯂꯗꯤ ꯇꯞ ꯇꯞ ꯄꯥꯏꯔ ꯀꯩꯅꯣ ꯇꯧ ꯑꯗꯨꯒ ꯕꯦꯔꯤ ꯀꯣꯁ ꯂꯩꯕꯁꯦ ꯕꯦꯔꯤ ꯀꯣꯁ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯁꯤꯡꯂꯤꯗꯣ ꯕꯣꯝꯗ ꯁꯦꯡꯕꯤ ꯊꯣꯛꯄꯗꯣ ꯑꯗꯨꯁꯨ ꯌꯥꯗꯦ ꯕꯦꯔꯤ ꯀꯣꯁ ꯂꯩꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯕꯦꯔꯤ ꯀꯣꯁꯇ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇꯒꯤ ꯃꯤ ꯑꯅꯤ ꯑꯃꯁꯨ ꯇꯥꯟꯊꯣꯛꯑꯦ ꯍꯥꯏꯗꯤ ꯇꯥꯟꯊꯣꯛꯄ ꯍꯥꯏꯁꯤ ꯍꯥꯏꯗꯤ ꯔꯤ ꯊꯥꯔꯤꯅꯦꯕ ꯔꯤꯁꯤ ꯅꯪ ꯑꯃ ꯐꯥꯔꯦ ꯍꯥꯏꯕ ꯅꯪꯁꯤ ꯊꯣꯛꯍꯟꯒꯗꯕ ꯅꯠꯇꯦ ꯂꯣꯏꯗ꯭ꯔꯤꯐꯥꯎꯗꯤ ꯆꯦꯛ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯅꯪꯒꯤ ꯑꯁꯣꯏꯕ ꯂꯩꯔꯝꯕꯁꯤ ꯅꯪꯒꯤꯗ ꯃꯥꯔꯛ ꯇꯧꯔꯒ ꯏꯗꯣꯏꯅꯦꯕ ꯅꯪ ꯑꯃꯁꯤ ꯃꯤꯠꯇ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯁꯦ ꯃꯤꯠ ꯁꯣꯏꯔꯦꯅ ꯅꯪꯁꯦ ꯆꯠꯍꯟꯈꯤꯗꯕ ꯅꯠꯇꯦꯕ ꯅꯪꯒꯤ ꯃꯦꯗꯤꯀꯦꯜꯁꯤ ꯂꯣꯏꯐꯥꯎ ꯇꯧꯗꯣꯏꯅꯦꯕ ꯃꯤꯠꯀꯤ ꯁꯣꯛꯑꯒꯅ ꯃꯤꯠꯀꯤꯗ ꯅꯪ ꯍꯥꯏꯗꯤ ꯃꯥꯔꯛ ꯇꯧꯈ꯭ꯔꯅꯤ ꯍꯥꯏꯗꯤ ꯁꯨꯝ ꯍꯛꯆꯥꯡꯒꯤ ꯑꯇꯣꯞꯄ ꯄꯥꯔꯠꯇ ꯁꯣꯏꯔꯛꯑꯁꯨ ꯑꯗꯨ ꯏꯁꯟꯗꯣꯏꯅꯦ ꯑꯗꯨ ꯄꯨꯡꯂꯣꯏ ꯂꯣꯏꯀꯥꯟꯗ ꯃꯣꯏ ꯑꯣꯐꯤꯁꯥꯔꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯇꯣꯏꯅꯦ ꯐꯤꯠ ꯑꯣꯏ ꯐꯤꯠ ꯑꯣꯏꯗꯦ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯃꯣꯏꯅ ꯍꯥꯏꯕꯗꯤ ꯂꯩꯃꯈꯣꯡꯒ ꯗꯤꯃꯥꯄꯨꯔꯒ ꯊꯥꯏꯌꯦꯕ ꯂꯩꯃꯈꯣꯡꯁꯤꯅ ꯃꯣꯏꯅ ꯃꯥꯏꯅꯔ ꯑꯣꯏꯕꯁꯤ ꯊꯥꯏ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯈꯔ ꯁꯤꯚꯤꯌꯔ ꯑꯣꯏꯕ ꯈꯔ ꯍꯦꯟꯖꯟꯕ ꯁꯨꯝ ꯁ꯭ꯋꯥꯏꯗ ꯌꯦꯡ ꯌꯥꯗꯕꯗꯨꯅ ꯗꯤꯃꯥꯄꯨꯔꯗ ꯑꯣꯏꯅ ꯊꯥꯏꯌꯦꯕ ꯑꯗꯨ ꯃꯣꯏꯅ ꯄꯨꯔꯤꯕ꯭ꯔꯣ ꯃꯣꯏꯅ ꯄꯨꯗꯦ ꯏꯁꯥꯅ ꯆꯠꯆꯗꯣꯏꯅꯤ ꯏꯁꯥꯅ ꯆꯠꯂꯒ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯁꯣꯝꯁꯥꯏ ꯎꯈ꯭ꯔꯨꯜꯗ ꯑꯃꯨꯛ ꯆꯠꯂꯒ ꯄꯤꯁꯜꯂꯨꯗꯣꯏꯅꯤ ꯐꯤꯠ ꯑꯣꯏꯔꯛꯑꯗꯤ ꯔꯤꯃꯦꯗꯤꯀꯦꯜ ꯂꯥꯛꯄꯁꯦ ꯃꯥꯔꯛ ꯀꯛꯀꯗ꯭ꯔꯣ ꯀꯛꯇꯤ ꯗꯤꯗꯛ ꯍꯥꯏ ꯇꯧꯒꯅꯤ ꯂꯣꯏꯔꯀꯥꯟꯗ ꯀꯛꯑꯣꯏ ꯀꯩꯝ ꯇꯧꯔꯣꯏ ꯃꯦꯔꯤꯠ ꯂꯤꯁ ꯇꯧꯀꯥꯟꯗ ꯇꯧꯋꯤ ꯃꯦꯔꯤꯠ ꯂꯤꯁꯀꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯍꯧꯗꯦꯗ ꯃꯣꯏꯅ ꯍꯥꯏꯕꯗꯤ ꯀꯩꯁꯨꯝ ꯂꯩꯇꯦ ꯅꯪ ꯐꯤꯠꯇꯪ ꯑꯣꯏꯔ ꯂꯥꯛꯑꯣ ꯑꯗꯨꯝ ꯀꯩꯝ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯀꯥꯟꯗ ꯅꯪꯁꯤ ꯔꯤ ꯆꯠꯈꯤꯑꯅ ꯍꯥꯏꯗꯤ ꯃꯥꯔꯛ ꯍꯌꯦꯡ ꯅꯣꯏ ꯇꯣꯉꯥꯟꯅ ꯊꯝꯃꯛꯄ ꯍꯥꯏꯗꯤ ꯅꯣꯏ ꯁꯦꯀꯦꯟ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯅ ꯄꯤꯗꯦ ꯁꯤꯅꯤ ꯆꯞ ꯃꯥꯟꯅꯩ ꯁꯤꯅꯤ ꯃꯤ ꯐꯤꯠ ꯑꯣꯏꯗ꯭ꯔꯤꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯍꯧꯋꯤ ꯃꯣꯏꯅ ꯍꯥꯏꯕꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠ ꯌꯦꯡꯕꯗꯤ ꯀꯔꯝ ꯌꯦꯡꯕ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠ ꯌꯦꯡꯕꯁꯤ ꯑꯗꯨꯝ ꯀꯔꯤ ꯂꯩꯕꯗꯤ ꯌꯥꯗ꯭ꯔꯦ ꯄꯥꯏꯜꯁ ꯂꯩꯕꯗꯤ ꯌꯥꯗ꯭ꯔꯦ ꯃꯊꯟꯇ ꯄꯨꯖꯜꯂ ꯌꯦꯡꯕ꯭ꯔꯣ ꯅꯊꯟꯇ ꯅꯠꯇꯦ ꯃꯌꯥꯝ ꯄꯨꯂꯞ ꯇꯧꯗꯣꯏꯅꯤ ꯃꯣꯏꯅ ꯃꯤ ꯃꯁꯤꯡ ꯍꯥꯏꯔꯛꯀꯅꯤ ꯀꯌꯥ ꯑꯩꯈꯣꯏꯗꯗꯤ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯥꯔꯅꯤ ꯇꯧꯋꯤ ꯃꯥꯅ ꯇꯪꯈꯥꯏ ꯑꯃ ꯇꯧꯔꯦ ꯇꯪꯈꯥꯏ ꯑꯃꯅ ꯇꯧꯋꯦ ꯗ꯭ꯔꯦꯁ ꯂꯥꯡꯕ ꯂꯧꯊꯣꯛꯑꯦ ꯂꯧꯊꯣꯛꯇꯣꯏꯅꯤ ꯀꯩꯅꯣ ꯁꯤꯗꯤ ꯅꯣꯏꯅ ꯆꯪꯗ꯭ꯔꯤꯁꯤꯕ ꯏꯀꯥꯏꯕꯒꯤ ꯋꯥꯅꯦꯕ ꯅꯣꯏꯅ ꯃꯦꯗꯤꯀꯦꯜ ꯑꯃꯨꯛꯇꯪ ꯁꯤꯐꯥꯏ ꯆꯪꯈ꯭ꯔꯀꯥꯟꯗꯗꯤ ꯀꯔꯤꯝ ꯈꯜꯂꯛꯑꯔꯣꯏ ꯁꯤ ꯏꯀꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯗꯁꯨꯅꯦ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯆꯪꯗ꯭ꯔꯤꯉꯩꯗꯁꯨ ꯏꯀꯥꯏ ꯑꯁ ꯀꯃꯥꯏꯅꯕꯨ ꯑꯗꯨꯕꯨ ꯑꯁ ꯂꯣꯏꯔꯦ ꯅꯣꯛꯅꯗꯅ ꯇꯧꯋꯦ ꯑꯗꯨꯗꯒꯤꯗꯤ ꯅꯪ ꯑꯩ ꯄꯨꯂꯞ ꯀꯔꯤ ꯇꯧꯗꯣꯏꯅꯤ ꯀꯩꯗꯧꯕꯩ ꯏꯀꯥꯏꯗꯣꯏꯅꯣ
ꯀꯔꯤꯝ ꯈꯟꯗꯕꯅꯤ ꯊꯦꯡꯅꯔꯀꯥꯟ ꯈꯪꯉꯛꯀꯅꯤ ꯀꯩꯁꯨꯝ ꯈꯟꯖꯔꯣꯏ ꯅꯣꯏ ꯅꯠꯇꯦ ꯌꯦꯡꯗꯦ ꯃꯌꯥꯝ ꯄꯨꯂꯞꯁꯤ ꯔꯥꯎꯟꯁꯤ ꯃꯥ ꯂꯣꯏꯔꯒ ꯑꯗꯨꯝ ꯇꯧꯗꯣꯏꯅꯤ ꯂꯣꯏꯕ ꯑꯗꯨꯝ ꯑꯃꯨꯛꯀ ꯄꯨꯂꯞ ꯁꯦꯠꯆꯟꯗꯣꯏꯅꯤ ꯑꯗꯩ ꯌꯦꯡꯉꯤꯁꯤ ꯄꯥꯏꯗꯝ ꯌꯦꯡꯉꯦ ꯑꯇꯩꯗꯤ ꯗ꯭ꯔꯦꯁ ꯂꯧꯊꯣꯛ ꯌꯦꯡꯉꯤꯗ ꯍꯥꯏꯗꯤ ꯄꯥꯏꯔ ꯈꯣꯠꯂꯒ ꯌꯦꯡꯕ꯭ꯔꯣ ꯌꯦꯡꯗꯣꯏꯅꯤ ꯇꯦꯁꯇꯤꯁꯁꯨ ꯌꯦꯡꯗꯣꯏꯅꯤ ꯁꯨꯗ꯭ꯔꯣꯅ ꯑꯗꯨꯒꯤꯗ ꯈꯪꯗꯦ ꯑꯩꯁꯦ ꯇꯦꯁꯇꯤꯁꯀꯤ ꯃꯇꯥꯡꯁꯤꯗꯤ ꯈꯪꯗꯦ ꯍꯥꯏꯗꯤ ꯌꯦꯡꯗꯣꯏꯅꯤ ꯑꯗꯨ ꯐꯥꯎ ꯂꯩꯔꯦ ꯑꯗꯨ ꯅꯁꯥꯅꯗꯤ ꯁꯤꯡꯖꯔꯣꯀꯣ ꯁꯤꯡꯕꯁꯤ ꯂꯝꯖꯦꯟ ꯆꯦꯟꯕ ꯆꯠꯄꯗꯩꯅꯤ ꯅꯪ ꯅꯁꯥꯅ ꯈꯔ ꯃꯅꯤꯡ ꯇꯥꯍꯧꯔꯒ ꯍꯦꯛ ꯆꯦꯟꯕ ꯅꯪꯍꯧꯔꯣꯏꯗꯣꯏꯗꯤ ꯈꯔ ꯅꯁꯥꯅ ꯂꯩꯔꯒ ꯀꯥꯈꯠꯄ ꯑꯃ ꯍꯧꯔꯣ ꯑꯗꯨꯗꯒꯤ ꯆꯦꯟꯕ ꯍꯧꯔꯛꯄꯗꯩꯅ ꯅꯪ ꯑꯃꯨꯛꯀ ꯀꯔꯤꯗꯣ ꯃꯃꯥꯡ ꯂꯦꯞꯄꯁꯦ ꯁꯤ ꯅꯪ ꯅꯁꯥ ꯁꯤꯡꯕ ꯌꯥꯕ ꯖꯒꯥꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯃꯃꯥꯡ ꯊꯪꯅꯕ ꯅꯪꯅ ꯂꯩꯌꯣ ꯄꯥꯏ ꯑꯃ ꯇꯧꯔꯒ ꯃꯃꯥꯡ ꯊꯪꯅꯕ ꯑꯃ ꯇꯧꯍꯧꯔꯣ ꯑꯗꯨꯒ ꯆꯪꯉꯅꯤ ꯃꯦꯗꯤꯀꯦꯜꯗꯣ ꯃꯦꯗꯤꯀꯦꯜꯗ ꯃꯤꯅ ꯑꯣꯐꯤꯁꯥꯔꯅ ꯍꯪꯉꯛꯄ ꯀꯥꯟꯗ ꯅꯪ ꯁꯥꯏꯅꯁ ꯂꯩꯕ ꯈꯣꯠꯄ ꯍꯪꯉꯛꯄ ꯀꯥꯟꯗ ꯍꯪꯉꯛꯄ ꯌꯥꯎꯋꯦꯕ ꯍꯪꯉꯛꯑꯦꯕ ꯅꯪ ꯅꯁꯥꯒꯤ ꯂꯩꯕ ꯑꯣꯏꯔꯣ ꯑꯗꯨ ꯅꯁꯥꯅ ꯑꯝꯇ ꯈꯨꯝꯃꯨꯔꯅꯨ ꯈꯨꯝꯃꯨꯔꯗꯤ ꯃꯣꯏꯅ ꯃꯥꯔꯛ ꯇꯧꯈꯤꯗꯣꯏꯅꯦꯕ ꯈꯨꯝꯃꯨꯔꯗꯤ ꯃꯣꯏꯅ ꯊꯦꯡꯅꯔ ꯐꯥꯈ꯭ꯔꯦ ꯀꯩꯅꯣ ꯅꯪꯉꯣꯟꯗ ꯆꯩꯔꯛꯀꯗꯕ ꯅꯠꯇꯦ ꯇꯥꯟꯊꯣꯔꯛꯀꯗꯕ ꯅꯠꯇꯦ ꯑꯗꯨꯐꯥꯎ ꯂꯩꯔꯦ ꯈꯪꯗꯕꯩꯅꯦ ꯍꯥꯏꯔꯦ ꯁꯤꯡꯕ ꯌꯥꯕ ꯃꯐꯝ 2-3 ꯂꯩꯌꯦꯕ ꯅꯪ ꯅꯁꯥꯅ ꯁꯤꯡꯖꯔꯗꯤ ꯑꯗꯨ ꯐꯧꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯍꯌꯦꯡꯁꯤ ꯐꯖꯅ ꯆꯦꯜꯂꯣ ꯔꯦꯗꯅ ꯍꯌꯦꯡ ꯏꯝꯐꯥꯜꯒꯤꯁꯦ ꯑꯃꯨꯛ ꯆꯦꯜꯂꯣꯏ ꯈꯜꯍꯧꯗ꯭ꯔꯦ ꯉꯜꯂꯕ ꯑꯇꯣꯞꯄ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯆꯦꯟꯕ ꯉꯝꯃꯗꯤ ꯆꯦꯟꯕ ꯌꯥꯒꯗ꯭ꯔꯥ ꯈꯨꯖꯤꯟꯗ ꯃꯥꯔꯛ ꯇꯧꯔꯛꯄꯅꯦ ꯈꯨꯖꯤꯟ ꯆꯦꯔ ꯃꯥꯔꯛ ꯇꯧꯔꯛꯀꯅꯤ ꯅꯉꯣꯟꯗ ꯃꯥꯔꯛ ꯇꯧꯔꯒ ꯄꯨꯡ ꯀꯌꯥꯗꯒꯤ ꯀꯌꯥ ꯑꯗꯨꯝꯁꯨ ꯂꯩꯔꯦ ꯅꯣꯏꯅ ꯅꯨꯃꯤꯠ 3ꯅꯤꯗꯅ ꯔꯦꯂꯤꯁꯦ ꯅꯣꯏ ꯅꯨꯃꯤꯠ 4ꯅꯤꯁꯤ ꯆꯦꯜꯍꯜꯂꯣꯏꯕ ꯑꯍꯥꯟꯕꯁꯤꯗꯪꯅꯦꯕ ꯃꯦꯟ ꯑꯣꯏꯅ ꯆꯦꯜꯍꯟꯗꯣꯏꯁꯦ ꯑꯗꯨꯗ ꯃꯤꯁꯤꯡꯁꯤ ꯅꯪ ꯃꯅꯨꯡꯗ ꯀꯧꯁꯜꯂꯒ ꯐꯝꯍꯜꯂꯤꯉꯩꯗ ꯆꯦꯟꯕ ꯅꯪꯗꯕ ꯌꯥꯎꯋꯦꯕ ꯈꯪꯕ꯭ꯔꯥ ꯅꯨꯃꯤꯠ ꯇꯥꯈꯤꯕꯅ ꯁꯤꯁꯤꯡꯁꯤ ꯅꯪ ꯃꯥꯔꯛ ꯇꯧꯔꯛꯑꯅꯦꯕ ꯍꯌꯦꯡ ꯂꯥꯛꯄ ꯀꯥꯟꯗ ꯈꯪꯅꯕ ꯑꯗꯨꯒ ꯆꯦꯜꯍꯧꯕ ꯅꯪꯗꯕ ꯃꯄꯥꯟ ꯂꯩꯕꯈꯩꯁꯤ ꯃꯣꯏ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯍꯥꯏꯈ꯭ꯔꯅꯤ ꯊꯥ 3 ꯂꯩꯔꯒ ꯂꯥꯛꯀꯗꯕ ꯂꯩ ꯑꯗꯣ ꯆꯦꯜꯂꯣ ꯀꯟꯅ ꯍꯣꯠꯅꯔꯨꯅ ꯍꯥꯏꯗꯤ ꯃꯤꯁꯤꯡꯗꯨ ꯗꯥꯎꯟ ꯆꯠꯇꯅꯕ ꯏꯔꯥꯡ ꯍꯧꯔꯛꯇꯅꯕ ꯍꯥꯏꯗꯤ ꯆꯦꯟꯍꯟꯕ ꯅꯪꯗꯦꯅꯤ ꯃꯤ ꯁꯧꯔꯛꯇꯣꯏꯅꯤꯗꯅ ꯈꯜꯂꯛꯄ ꯉꯥꯛꯇꯅꯤꯅ ꯑꯗꯨꯅ ꯊꯥ 3 ꯂꯩꯔꯒ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯆꯦꯜꯂꯣꯅ ꯇꯧꯔꯒ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯅꯨꯃꯤꯠ 3ꯅꯤ ꯆꯦꯟꯒꯗꯕ ꯅꯠꯇꯦꯕ ꯔꯦꯂꯤꯁꯤ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯕ ꯍꯥꯏꯗꯤ 3ꯂꯛ ꯆꯦꯜꯍꯜꯂꯛꯄꯅ ꯆꯦꯟꯒꯗꯕ ꯅꯠꯇꯦ ꯅꯨꯃꯤꯠ 2ꯅꯤ ꯗꯣꯀꯨꯃꯦꯟꯒ ꯅꯪ ꯃꯦꯗꯤꯀꯦꯜꯒꯗ ꯅꯨꯃꯤꯠ 2ꯅꯤ ꯍꯦꯟꯅ ꯆꯪꯕꯅꯤ ꯆꯦꯟꯕꯁꯤ ꯅꯣꯡ ꯆꯦꯟꯕꯗꯤ ꯅꯣꯡꯃꯇꯪꯅꯤ ꯑꯗꯨꯒ ꯅꯪ ꯉꯁꯤꯁꯤ ꯅꯪꯍꯧꯗ꯭ꯔꯦꯕ ꯑꯍꯤꯡ ꯅꯨꯃꯤꯗꯥꯡ ꯇꯥꯈꯤꯗꯅ ꯍꯥꯏꯗꯤ ꯃꯅꯨꯡꯗ ꯀꯧꯁꯜꯂ ꯂꯩꯕ ꯐꯝꯍꯜꯂ ꯊꯝꯕꯁꯤꯡꯗꯣ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯃꯣꯏꯁꯤꯗꯪ ꯂꯣꯏꯁꯤꯜꯂꯒ ꯇꯣꯛꯀꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯁꯨ ꯇꯧꯋꯦꯕ ꯑꯗꯨꯝ ꯂꯣꯏꯕ ꯅꯣꯡꯉꯥꯟꯕꯒ ꯃꯣꯏꯒꯤ ꯄꯨꯂꯞ ꯆꯤꯡꯐꯝ ꯕꯥꯔꯗꯨꯃ ꯐꯨꯛꯇꯠꯈ꯭ꯔꯦ ꯑꯗꯨꯒꯤ ꯗꯤꯛ ꯑꯃ ꯍꯥꯏꯗꯤ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯅꯥꯏꯟ ꯄꯤꯁꯣꯝꯗꯨ ꯐꯨꯝꯖꯤꯟꯈ꯭ꯔꯦ ꯖꯤꯛꯖꯥꯛꯀꯤ ꯂꯧꯊꯣꯛ ꯆꯦꯜꯍꯟꯗꯕꯅꯦ ꯑꯗꯨꯗꯤ ꯌꯥꯝ ꯊꯦꯡꯅ ꯆꯠꯂꯨꯕ ꯌꯥꯔꯣꯏ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯝ ꯃꯣꯏꯁꯨ ꯌꯥꯝꯅꯗꯤ ꯉꯝꯃꯤꯈꯩ ꯆꯦꯜꯍꯜꯂꯛꯑꯅꯦꯕ ꯑꯗꯨ ꯊꯦꯡꯅꯁꯦ ꯑꯩꯅ ꯍꯥꯏꯁꯦ ꯊꯦꯡꯃꯜꯂꯁꯨ ꯆꯠꯀꯅꯨ ꯉꯟꯃꯜꯂꯁꯨ ꯆꯠꯂꯒ ꯍꯥꯏꯗꯤ ꯂꯝꯖꯦꯜꯂꯣꯏꯁꯤꯡꯗꯨ ꯑꯃꯨꯛ ꯄꯥꯅꯨꯔꯁꯨ ꯐꯔꯛ ꯇꯥꯗꯣꯏꯅꯦꯕ ꯄꯨꯡ 2ꯁꯤꯗ ꯉꯟꯃꯟꯕ꯭ꯔꯅ ꯈꯜꯂꯦ ꯑꯗꯨ ꯄꯨꯡ 3 ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯣ ꯃꯣꯏꯅ 5ꯗꯩ 10 ꯐꯥꯎ ꯍꯥꯏꯁꯦ 5ꯗꯩ 10 ꯐꯥꯎ ꯍꯥꯏꯔꯣꯏ ꯔꯤꯄꯣꯔꯇꯤꯡ ꯇꯥꯏꯝ ꯔꯤꯄꯣꯔꯇꯤꯡꯗꯣ ꯔꯤꯄꯣꯔꯇꯤꯡꯗꯨꯕꯨꯗꯤ ꯑꯗꯨꯝ ꯍꯥꯏꯔꯝꯒꯅꯤ ꯑꯍꯥꯟꯕ ꯇꯣꯀꯟ ꯂꯧꯋꯦ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯂꯧꯗꯦꯗ ꯑꯗꯨꯐꯥꯎꯒꯤ ꯃꯅꯨꯡꯗꯅꯦ ꯌꯧꯕ ꯃꯤꯈꯩꯗꯣ ꯅꯨꯃꯤꯠꯇꯨꯗ ꯑꯃꯨꯛ ꯆꯦꯜꯍꯟꯕ ꯅꯠꯇ꯭ꯔꯣ ꯃꯣꯏꯅ ꯃꯅꯨꯡꯗ ꯀꯧꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯆꯦꯜꯍꯟꯕꯒꯤ ꯁꯤ ꯑꯗꯨꯝ ꯀꯧꯁꯜꯂꯛꯀꯅꯦꯕ ꯅꯣꯏꯒꯤ ꯂꯣ ꯑꯃꯈꯤꯇꯪ ꯄꯨꯁꯜꯂꯒ ꯆꯦꯜꯍꯟꯕ ꯂꯣꯏ ꯊꯥꯗꯣꯔꯛꯄ ꯅꯠꯇꯦꯕ ꯃꯊꯪ ꯉꯥꯏꯍꯟꯕ ꯑꯃꯨꯛ ꯐꯝꯗꯣꯏꯅꯦꯕ ꯐꯝꯃꯤꯕ ꯃꯅꯨꯡꯗ ꯂꯩꯍꯧꯕ ꯃꯤꯁꯤꯡꯁꯦ ꯁꯤꯁꯤꯡꯁꯦꯉꯁꯤ ꯅꯪꯗ꯭ꯔꯦ ꯍꯥꯏꯁꯦꯕ ꯃꯤ ꯔꯣ 3ꯒꯨꯝꯕ ꯅꯪꯍꯧꯗ꯭ꯔꯦ ꯍꯥꯏꯁꯦꯕ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯇꯥꯈꯤꯗꯅ ꯃꯄꯥꯟꯁꯤꯗꯤ ꯀꯧꯁꯜꯂꯛꯑꯔꯣꯏ ꯊꯦꯡꯉꯛꯑꯗꯤ ꯃꯅꯨꯡꯗꯕꯨ ꯆꯪꯉꯤꯗꯤ ꯑꯗꯨꯝ ꯃꯅꯨꯡꯗꯕꯨ ꯍꯦꯛ ꯆꯪꯉꯕ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯁꯨ ꯆꯦꯜꯍꯜꯂꯛꯑꯅꯤ ꯃꯅꯨꯡꯗ ꯆꯪꯍꯧꯗꯕ ꯃꯤꯁꯤꯡꯁꯤꯅꯅꯦ ꯅꯣꯏ ꯊꯥ 3 ꯂꯩꯔꯒ ꯁꯤꯐꯥꯏ ꯍꯥꯏꯗꯤ ꯌꯦꯡꯒꯤ ꯂꯥꯛꯀꯅꯤ ꯑꯗꯨꯗꯅ ꯁꯤꯃ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒꯅꯦ ꯃꯣꯏꯁꯤ ꯆꯠꯍꯟꯈ꯭ꯔꯅꯤ ꯃꯅꯨꯡꯗꯕꯨ ꯆꯪꯉꯗꯤ ꯌꯥꯏ ꯃꯅꯨꯡꯗꯕꯨ ꯆꯪꯍꯧꯔꯗꯤ ꯅꯪ ꯅꯣꯡꯉꯥꯜꯂꯣꯏ ꯆꯦꯜꯍꯜꯂꯅꯤ ꯑꯗꯨꯒ ꯃꯅꯨꯡꯗ ꯆꯪꯉ ꯅꯪ ꯆꯦꯜꯍꯧꯗꯕ ꯑꯣꯏꯒꯅ ꯅꯣꯏꯅ ꯃꯥꯔꯛ ꯑꯃ ꯇꯧꯔꯛꯀꯅꯦꯕ ꯍꯥꯏꯗꯤ ꯍꯌꯦꯡ ꯉꯔꯥꯡ ꯆꯪꯉꯛꯑꯝꯃꯒ ꯆꯦꯟꯗꯕꯅꯤꯅꯅꯦ ꯃꯥꯔꯛ ꯇꯧꯔꯛꯀꯅꯤ ꯑꯗꯨ ꯅꯣꯏꯅ ꯅꯣꯡꯉꯥꯜꯂ ꯂꯥꯛꯄ ꯀꯥꯟꯗ ꯎꯠꯁꯣ ꯇꯧꯔꯒ ꯑꯗꯨꯝ ꯆꯪꯉꯒ ꯍꯥꯏꯗꯤ ꯆꯦꯟꯗꯣꯏꯅꯦꯕ ꯑꯔꯣꯏꯕꯗꯨ ꯑꯩꯈꯣꯏꯒꯤꯗꯨ ꯅꯣꯡꯉꯥꯟꯕ ꯀꯥꯟꯗ ꯔꯣ 3 ꯆꯦꯜꯂꯦ ꯑꯗꯨꯗꯩ ꯑꯗꯨꯝ ꯐꯨꯛꯇꯠꯈ꯭ꯔꯦ ꯂꯣꯏꯅ 9 ꯐꯤꯠꯅꯦꯕꯀꯣ 9 ꯐꯤꯠꯅꯦ ꯑꯗꯨ ꯂꯝꯖꯦꯟꯗꯗꯤ ꯈꯜꯂꯣꯀꯣ ꯂꯝꯖꯦꯟꯗꯗꯤ ꯃꯥꯔꯛ ꯇꯥꯅꯕ ꯍꯧꯔꯝꯃꯤ ꯁꯨꯝꯕ ꯑꯣꯄꯟ ꯔꯦꯂꯤ ꯑꯦꯛꯁꯤꯂꯦꯟ ꯂꯩꯕ ꯍꯥꯏꯗꯤ ꯃꯥꯔꯛ ꯄꯤꯕꯁꯤꯗꯤ ꯑꯗꯨ ꯂꯣꯡ ꯖꯝ ꯀꯩꯀꯩꯗꯁꯨ ꯉꯝꯗꯕꯗꯨ ꯀꯃꯥꯏꯅ ꯇꯧꯕ ꯉꯝꯗꯕꯗꯤ ꯇꯥꯟꯊꯣꯛꯄꯤꯗꯣꯏ ꯀꯩꯅꯣ ꯑꯗꯨꯕꯨ ꯂꯩꯔꯦ ꯑꯗꯨ ꯑꯩꯅ ꯃꯥꯔꯛ ꯂꯩꯕ꯭ꯔꯣꯕ ꯃꯥꯔꯛ ꯄꯤꯗꯣꯏꯅꯤ ꯖꯝꯁꯨ ꯂꯣꯡꯖꯝꯒꯤꯒ ꯑꯗꯨꯒꯤ ꯄꯨꯂꯞꯀꯤꯅꯦ ꯍꯥꯏꯖꯝꯗꯤ ꯌꯥꯎꯗꯦ ꯍꯥꯏꯖꯝ ꯌꯥꯎꯗꯦꯗ ꯑꯣ ꯁꯤꯐꯧꯇꯪꯅꯤ ꯑꯩꯅ ꯅꯣꯏꯗ ꯁꯨꯝ ꯍꯥꯏꯗꯤ ꯃꯦꯗꯤꯀꯦꯜ ꯑꯇꯣꯞꯄ ꯍꯥꯏꯁꯦ ꯒ꯭ꯔꯨꯞꯀꯤꯗꯤ ꯁꯨꯝꯅꯕꯗꯤ ꯌꯥꯗ꯭ꯔꯦꯀꯣ ꯅꯣꯛꯅꯤ ꯂꯩꯕ ꯑꯗꯨꯝꯕ ꯇꯧꯔꯛꯇꯦ ꯑꯩꯈꯣꯏꯗꯗꯤ ꯈꯨꯠꯀꯤ ꯊꯥꯡꯒꯠꯂꯒ ꯇꯧꯔꯛꯇꯦ ꯁꯤꯇꯪ ꯇꯧꯔꯛꯑꯦ ꯈꯨꯠꯀꯤ ꯑꯗꯨꯒ ꯌꯦꯡꯉꯛꯄ ꯅꯨꯡꯁꯪ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯀꯩꯗꯧꯕ ꯌꯥꯗ꯭ꯔꯦ ꯅꯨꯡꯁꯪ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯀꯔꯤ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯇꯣꯟꯁꯤꯜ ꯂꯩꯕ ꯌꯥꯗ꯭ꯔꯦ
ꯅꯨꯄꯤꯅ ꯇꯧꯕ ꯅꯨꯄꯥꯅ ꯇꯧꯕ꯭ꯔꯥ ꯅꯨꯄꯥꯅ ꯇꯧꯗꯣꯏꯅꯦ ꯈꯥꯏꯗꯦ ꯅꯨꯄꯤꯅꯣ ꯃꯃꯥꯡꯒꯤ ꯁꯥꯔ ꯅꯨꯄꯤ ꯇꯧꯕ ꯌꯥꯎꯋꯦ ꯀꯩ ꯇꯧ ꯌꯥꯎꯋꯦ ꯖꯤꯗꯤꯒꯤꯗꯗꯤ ꯅꯨꯄꯤ ꯌꯥꯎꯋꯦ ꯑꯗꯨꯅ ꯍꯥꯏꯁꯦ SSCGꯒꯤꯗꯗꯤ ꯅꯨꯄꯤ ꯑꯃꯁꯨ ꯇꯧꯕꯅꯦ ꯇꯧꯔꯛꯁꯅꯨ ꯑꯁ ꯅꯣꯏꯅꯅꯦ ꯊꯦꯡꯅꯗꯕ ꯏꯀꯥꯏ ꯋꯥꯅꯦꯕ ꯅꯣꯏꯅ ꯍꯦꯛ ꯆꯪꯅꯗꯨꯀꯥꯟꯗ ꯀꯔꯤꯝ ꯈꯟꯒꯗꯕ ꯅꯠꯇ꯭ꯔꯦ ꯀꯩꯝꯇ ꯇꯧꯔꯣꯏꯕꯣ ꯑꯁ ꯃꯅꯨꯡꯗ ꯇꯦꯛꯇ ꯇꯧꯁꯜꯂꯛꯑꯗꯤ ꯑꯁ ꯅꯣꯏ ꯍꯥꯟꯅ ꯀꯩꯝ ꯈꯟꯗꯕꯅꯦ ꯅꯣꯏ ꯍꯪꯅꯤꯡꯕ ꯂꯩꯇ꯭ꯔꯕꯣ ꯍꯥꯏꯗꯤ ꯅꯣꯏꯗ ꯑꯩꯅ ꯆꯦꯟꯕ ꯀꯥꯟꯗ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯗꯤ ꯁꯨꯝ ꯑꯋꯥꯕ ꯊꯦꯡꯅꯔꯛꯄꯗꯨ ꯈꯔ ꯁꯤꯌꯔ ꯇꯧꯕ ꯋꯥꯅꯦꯕ ꯑꯩꯉꯣꯟꯗ ꯊꯦꯡꯅꯕꯁꯦ ꯍꯧꯕꯒ ꯗꯣꯀꯨꯃꯦꯟꯒꯤ ꯃꯇꯥꯡ ꯑꯃ ꯊꯦꯡꯅꯔꯦ ꯑꯩꯅ ꯀꯦꯔꯦꯛꯇꯔ ꯁꯥꯔꯇꯤꯐꯤꯀꯦꯠ ꯔꯤꯂꯤꯖꯟ ꯑꯟꯃꯦꯔꯤꯁꯤꯌꯝꯗꯤ ꯃꯣꯏꯅ ꯗꯥꯏꯔꯦꯛ ꯂꯧꯁꯜꯍꯧꯕ ꯑꯣꯏꯔꯝꯒꯅꯤꯅ ꯈꯟꯗꯅ ꯖꯦꯔꯣꯛꯁ ꯄꯨꯕꯤꯗ꯭ꯔꯦ ꯑꯗꯣ ꯐꯣꯇꯣꯁꯤꯗꯤ ꯑꯩꯅ ꯅꯠꯇꯦꯕ ꯀꯝꯄ꯭ꯌꯨꯇꯔ ꯅꯨꯄꯥꯗꯨꯅ ꯌꯥꯗꯕꯩ 24 ꯆꯤꯡꯊꯣꯔꯛꯄꯅꯦꯕ ꯑꯩꯗꯤ 20 ꯆꯤꯡꯊꯣꯛ ꯍꯥꯏꯕꯅꯦꯕ 20 ꯆꯤꯡꯊꯣꯛꯑꯃꯗꯤ ꯌꯦꯡꯉꯣ ꯃꯣꯏꯅ ꯐꯣꯇꯣ ꯑꯦꯛꯁꯇ꯭ꯔꯥ ꯂꯧꯔꯤ ꯑꯗꯨꯒꯨꯝꯕꯁꯨ ꯂꯩꯔꯦ ꯖꯦꯔꯣꯛꯁꯇꯤ ꯂꯣꯏ ꯄꯥꯏꯕꯤꯔꯣ ꯑꯗꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕ ꯈꯔ ꯁꯤꯡꯕ ꯌꯥꯕ ꯃꯐꯝꯁꯤꯡꯗꯣ ꯑꯗꯨꯃꯗꯤ ꯁꯤꯡꯕꯤꯔꯣ ꯅꯣꯏ ꯍꯦꯛ ꯅꯁꯥꯅ ꯁꯤꯡꯖꯔꯕ ꯅꯪ ꯃꯥꯡ ꯊꯪꯍꯧꯕꯁꯤ ꯅꯪ ꯆꯥꯟꯁ ꯋꯥꯡꯗꯣꯏꯅꯦꯕ ꯅꯪ 100 ꯃꯅꯤꯡꯗ ꯂꯩꯔꯒ ꯅꯪꯅ ꯂꯝꯖꯦꯟ 4ꯗ ꯆꯦꯟꯕ ꯃꯤ ꯑꯣꯏꯔꯁꯨ ꯅꯪ 4ꯗ ꯆꯦꯟꯅꯤꯡꯉꯦꯅ ꯅꯪ ꯀꯥꯞꯈꯠꯂꯛꯄ ꯌꯥꯔꯣꯏꯕ ꯂꯩ ꯃꯤ ꯌꯥꯝ ꯆꯦꯟꯈꯠꯂꯛꯄ ꯑꯃ ꯗꯔꯀꯥꯔ ꯑꯗꯨ ꯑꯣꯏꯗꯣꯏꯅꯦꯕ ꯏꯟꯅꯕ ꯈꯣꯠꯅꯕꯗꯤ ꯇꯧꯗ꯭ꯔꯣ ꯏꯟꯅꯗꯣꯏꯅꯤ ꯏꯟꯊꯠꯅꯩꯅꯤ ꯑꯩꯈꯣꯏ ꯆꯦꯜꯂꯝꯗꯥꯏ ꯆꯦꯟꯕꯗꯨꯗ ꯆꯦꯟꯕꯗꯗꯤ ꯍꯧꯔꯝꯗꯥꯏꯒꯤꯁꯤ ꯏꯟꯊꯠꯅꯔꯒꯅꯤ ꯃꯤꯁꯤꯡꯁꯤ ꯐ꯭ꯔꯤꯗ ꯂꯩꯕ ꯅꯪꯉꯔꯣꯏꯕ ꯃꯤꯁꯤ ꯁꯔꯨꯛꯅꯤꯅ ꯑꯃꯅ ꯁꯣꯛ ꯏꯟꯁꯜꯂꯛꯀꯅꯤ ꯃꯥ ꯆꯦꯟꯅꯤꯡꯕꯒꯤ ꯍꯧꯔꯒ ꯏꯟꯊꯠꯅꯔꯒꯗꯣꯏꯅꯤ ꯑꯗꯨꯅ ꯃꯃꯥꯡ ꯊꯪꯅꯕ ꯑꯃ ꯇꯧꯕꯤꯔꯣ ꯑꯗꯨ ꯆꯦꯟꯕ ꯀꯥꯟꯗꯗꯤ ꯏꯟꯅꯗꯦꯕ ꯆꯦꯟꯕ ꯀꯥꯟꯗꯗꯤ ꯏꯟꯅꯔꯛꯑꯔꯣꯏ ꯀꯩꯅꯣ ꯃꯊꯛꯇ ꯑꯍꯥꯟꯕꯗ ꯐꯖꯅ ꯆꯦꯜꯂꯨꯀꯣ ꯉꯝꯅꯕ